Lenshinbirakshi mayam Mangang Pakhang taramna okchari Ngasigi amuk Mymgidmkta anwba film ama puduna lkchari film asigi maming Hindi medium film asigi main character oriba Raj amadi mahaki nupi mitu makhoi anigi amata ngaijabi macha piyagidmakta Delhi gi khwaidagi top 1 da leiriba school aduda ming chanba phanglanabagidmakta mama mapana yamna wana khonarakpa matamda private English school amadi sarkar gi school asida kayamu yamna khenaba amadi school ani asina chhatra singda kamdongna larik tambi haibadu film asi tajuna yengminasi film asigi ahanba sinda film asigi main character oriba Raj mahakna ngang oringe matamda mahaki mapagi tukanda mahak sumapagi mateng pangduna leirami mahaki mapasi tailor tobo nupani nongma mahakna tukanda leiringeda piya kobi nupi macha ama mamaga loinana furit tunabagidmakta lakhi piyana pamliba furit ki design adudi anaubo oibanina mahaki mapana tuba hiramde adubu Rajti angang ojarabasu furit phiron gi design toba yamna hai anauba mongda tubasu yamna hai maramaduna piyana pamliba mawong aduda Rajna tubikhi thaudo asigi matungdagi Raj amadi piya makoi ani khangna chanaba haibadu oikhi angang oiringedagi khangnarakpana chawraklaba mapung mare pharaklaba matam adu phaba makhoi ani lapthoknaramde matamgi matungina makhoi ani su yumbanbugi lambida khongdakhi matam kharagi matungda makhoi gisu nungchijarabi masana pi ama lerami Rajsu Delhi gi Chandni Chowk hairiba bazar aduda yamna chawba tukal amagi mapu oirami dukan adu furit phiron gi design tokpham amadi furit phiron mayam jonpham achoba dukan amani Raj furit phiron design toba haibadana tana mahak yamna haito singthoiba karbar wala amasu oirami magi dukanda lakliba customer duna pamliba du karino haiba mahak chapchana khangi customer gi apama matungina customer na taninggadaba wahai khalla ga hairami Raj na yamna thawai yauna mahaki customer duda payroll khara yonanabagidmakta khadang thadaringai tanja asida mahaki nupi gi phone ama lakhi mahaki nupi piyana hairi yamna thenge khara thuna lao chananaba tawrasi masigi matungda Rajna mahaki dukanda thabak suba yauriba sotu ko nupa duda hairi leiriba customer singse makoina apama matungina nangna thokpa yonkhro aidi noi madam na kaurakle chattaba yararoi wahai sitabada customer ani duna hairi karinone ekhoi hundu amaga chalage hairibra nangbu ngasaidi customer haibasidi laiga pangkhangni hakibadaine wahai sida Rajna khumai chumi customer se laini adubu lai myam gi ningthaudi aigi nupini mathangi sinda Raj gi nupi mitu mahaki macha nupi piyabu lotion amadi atai insect repellent mosquito repellent myam taibiduna pakta mamanabi myam ga sanaba chananaba dress up tawbirami lotion taiba khatanate angang adu sanaba matamda soktanabani haiduna hemlet phawbo opsinduna thambirami mituna macha nupi piyabu yamna luna chana yamna cheksinna yokchari bini mathangi sinda mitu mahaki macha nupi piya amadi makhoi imung manungi mateng pangnanaba leiribi nupi duga makhoi hum angangi pak amada leirami mituna pakta leiriba angang atopasingna pairamba pochai singadu rumal taithokutuna loina sengdoklami macha nupi na pairaba matamda mahik matang paktanaba haiduna masigi matungda piyana makhoi gi mateng pangnaba leiribi nupi duda hairi aidi noi sarga thaba ama chalani aduna horen pung 3 tarakpa matamda angang se sanaba lephallu aduga achapor khara pijaraga amuk irujathoaga laik pahanbiyu te asoi padi pijaganu aduga ising pithakpa matamdasu ising do hana sawalakanda pithau makhut masa phajana hamto halakanda chak pijau natrabidi angang asi narakani ko angang na hanba yaroi phajana section chenau mathangi sinda Raj amadi mitu makhoi ani gari thauduna mapam ma chalami Raj na hairi mitu akobani na chatoi chibu kadai dano ID dukanda customer hundu amaga laklibani mitu na hairi matam kharagi matungda angang singi emission matam horaklani maram aduna ichanapi piyagi damakta nursery school amada emission tawnabagi damakta school afaba khara yenglusi masigi matungda mituna magazine amam puthorai aduga hairi handakta inaunawna tha sida phongba magazine asida Delhi gi khwaidagi top oriba school manga adu maming yauri school manga adugi campus ta chatuna kari facility piri habadu ichagi damakta yengtholusi mathangi sinda Raj amadi mitu Delhi gi Prakriti school hairiba school adugi campus ta yausilakhi school asi Delhi gi oina top 5 school gi manungda second tariba school ni school asigi campus hek changlakpa matamda school adugi lampak tuda angang singna yoga sanaduna lerami khara amana painting tawduna lerami aduga angang khara amana ojaga loinena jagoi sajuna lerami angang singi leiramliba phibam ase uba matamda mituna hairi school asida leiriba facility sing ase phajadra angang singbu mahaki apamba lambida chatpa ngamnanabagi damakta makhal makha kayagi mahai kaya ama tambiri se yengu Raj na hairi sangsara se loiba tare dako akhoi gi matamdadi oja singna akhoi bu phuduna larik pahali
aduga haujikan sina kamai torino khangde oja singa chhatra singa punjan dana jagoi khara sai isai khara sai kamaina like tamino sibo mituna hairei nangna tamai duna government school dani aduga hauji ekhoina leiriba sina Delhi gi top oriba private school dani maram aduna khara di khena batabani Rasti angang oringe degi hona mahaki mapagi matung induna karwada mayon silapa maramna mahakti larik laisu khara watli aduga mitudi angang oringe degi hona khona bakali larik laisu da thawai yamna yorokpa angang ni masamak larik yamna haijadaba tarabasu mitudi larik laisu haiba mise yamna pamjai maram aduna mahakna mapung phan haiba ngamhaudraba larik adu machana pi gi haktaktadi machana pi bu larik yamna haiba mi ama ohenba pami mathangi sinda Raj amadi mitu Delhi gi top 3 oriba school Suraj Valley haiba duda amuk laklami school adugi oiramliba campus adu uba matamda Raj na hairi masibu school la natragana 5-star hotel la mituna amuk yamna khangma saduna hairi hauji matamdi school ga 5-star hotel ga khenaba amta leitrabani 5-star hotel da phangliba facility edu school gi classroom da su loina phangalabani classroom kudimak AC orabani aduga angang singna chagadoriba canteen adu su makoina chaningi haiba henjang kudimak phangadoribani masidagi hendoktuna angang singi damakta su swimming pool phawa thamlibani Raj na muhairi angang singa sida isai amuk sahan jagoi amuk sahan sigi matungda angka muharahan sumaina torabadi angang singna kamdona larikta mabungning changna honaba ngamgadoribano mituna hairei sidi hauji matam gi chanabini sumaina loina taunarabani ado school asida leiriba swimming pool asidadi angangi parents ti iroiba yadabra wahe sida mituna yamna sauna hairei nang iroiba pamadi swimming haiba wahe adugi spelling torau madubu hek ngamaba aina haina duna nangbu iroihangani Raj nasu phagi yoi kayoi hairei swimming haiba wahe adudi s nadi hawi aduga makhadi nang khangjaro mathangi sinda mitu amadi Raj Delhi gi top 4 school da amuk lakhi makhoini school du yorokpa matamdadi school campus aduda angang singda horse riding na chingba activity kaya ama tamhanduna lerami school adagi oiramli baphiba madu ubada Rasti pungangak pa habado oikre mahakna angang oringai da thengnarakpa aduga hojik oiriba phiba masigadi pura tonganba sangsar ani habado oire mathangi sinda Raj amadi mitu Delhi gi top 1 school oiriba Delhi Grammar School haibadu da laklami campus adu uba matamda Raj na hairi si school jidi ngasaidagi ekhoni yenglaliba campus sing aduga yamna khenai school asina kamdongna top 1 oiribano mituna hairi school asigi phanglang singda theliba photo sing ase muna yengu phanglang sing ase da yawriba miyoi sing ase ekhoi India gi khwaidagi maming leiraba karbarwala politician sing scientist sing ngaktani mafam asida theliba photo sing ase school asidagi thokiba masak nairaba miyoi ngaktani nongmadi ichanapi pia gi photo su mafam asida chauna thetkedoribani mathangi sinda mituna Raj ta hairei Raj school asida tamge haiba tarabadi angang adu school asigi akoibada haibadi school asidagi kilometer 3 hena lapa mafamda leiba yade maram aduna school asiga yamna sunaknaba paisa paiba senjau paiba high class society singna leiba mafam oiriba Basan Bihar haiba mafam aduda ekhoisu yum hongnaba tawrasi mafam aduda leiraga ichanupi su afaba school asida tamhalabadi ichanupi gi future asi soidanamaki mai pakpa haibadu oiragani Raj na hairei kaino mitu nang na hairidubo nangbu ngaurabro school asida larik tamnabagi damakta aigi ipai pu haktaktagi leiraklaba imung adu thadoklamaga kamdangno mafam asida yum honglakadoribano mathangi sinda nungdangni Raj na mitu da chak chanaba tawrasi haiduna korami adubu mitu nadi ai chak chaningde haiduna tumkhre mathangi sinda Raj na mitu bu themlami nangna sauridu phanaba ai kari tawro haibage mitu na hairei Basan Bihar da yum hongdrimo khai ai chawbu phararoi mafam asida sumleba tarabadi ichanupi su ekhobaini dongna sarkar gi school da larik tamba tabani sarkar gi school da larik tamlabadi mi kanamtana mahakpu usit piraroi English su phajana ngangba hairaroi madu oirabadi kanamtana magi wa tabiraroi chanupi se pungmang mangba haibado oirani Raj na hairei ekhoi mafam asida chana thangnaba watte sel thum haira watte asoyam nungaina leiribasidi masidai kari ehenba pamlibage ekhoina leiriba lekai jaga asida ekhoibu ijat sanman tawdaba mi kana leiribage masigi su mathakta mafam asigi MLA mantri kayana aigi inakta laktuna aigi mateng lauribani makhoi sing aduga aiga sanga tawribani Sumi ekhoi lari haite adubu ekhoi se samaj ki miyengdadi paisa nungsa pairaba unsida mai paklaba mi haibado oirabani mituna amu hairei paisa paire haiduna mafam asidagi hendokpa ngamdrabadi kari kanagadoribage Raj ngasigi samaj asida English ngangdraba mido mina mithana drabani Sumi ekhobani paisa paire adubu ekhobani gi tungda ekhobani bu lari haitaba mini standard yawdwa mini haiduna mina laknariba adudi ichanupi mathakta su mina lakna hanba pamde mathangi sinda Raj yaningda mahaki nupi haraunabagi damakta Basan Bihar da mayum hongba tarami adubu mahakna mayum hongnabagi damakta tholakpa matamdadi Raj ti kapla duna tholakhi magi matawasida mitun hairei Raj khara kapadi yare ai luhongbada phawba aidi adyamam kaplakte mathangi sinda Raj amadi mitu makhoi gi anauba yum oigadoriba Basan Bihar gi yum aduda changlakhi
मफम अदुदा मितुना हाइरई राज इबानीना चांदनी चौक लेरिंगे मतमदा नंग नेंगोंदा मितु मितु हाइना कौबदो मफम असिदा लेरबदी एंगोंदा मितु हाइना कौरनु नंगी वाहाई दो तारगा मीने अखोइबु क्लास याउदबा मी मानखिनी मरम अदुना एंगोंदासु यामना नुंगसिने इंग्लिशता हनी हाइना कौ अदुगने राज होरे नुंगदांग आइना पार्टी मसिनगिबनी अखोइगी युमथंगनबदा लेरिबा आंगांगसिंग अदो मखोइगी ममा मपासिंगा पुलप लाकनी मरम अदुना मखोइ लाकपा मतमदा नंगी याया लांगबा निन खोंगदना थाइना तौरंबा मतौदो मदुदी तौरनु नंगी मतौदो उरगा आंगांगसिंग अदुगी ममा मपाना इचानपी पियागा मखोइ मचासिंगा तिनहनबा पामलवै राजना याम ngakladun hairei kainone haisibo mama mapa yenglaga angangsingsu tinahallabro haise mituna mu hairei mama mapa da nate mama mapa na kari kar thawi haibasi bawa yenglaga khoi makhoi ga chanaba masa masu singado tinahallibani mathangi sinda mituna siliba party adu hore party adu da lakadariba mioi singado high society da leba mioi ngaktani maramaduna makhoi gi chanaba adudi western food ngata silami western lomdagi lakpa chana thangnaba singado ubada राज नदी यामना हाइनदबा हाइबदो ओइखि महाक्ति दिल्ली दा फंगबा पकोरा समोसा न चिंगबा यामना पामजै मथंगी सिंदा राज अमदी महाकी मचानपी पिया मखोय अनिदी पार्टी मनुंगदा सै फजबा अमा थारकपदुदा मखोय अनिदी मपा मचादी यामना नुंगसिना डांस तौमिनदुना लेरमी मखोय अनिना डांस तौरिबा अदुदा मफम अदुदा लेरिबा अंगांगसिंग अदुसु योक्सिलक्खि अदुबु अंगांगसिंग अदुगी ममा मपादी मखोयदी मसाना मसाबु हाई स्टैंडर्ड नि हाई क्लास की मियोइनी खंजबनिना राज अमदी अंगांगसिंगना तौरिबा अदुदा यावरमदे मखोयदी राजना तौरिबा मोंग अदुदा मचिन थोकना राजपु सिदबा ngamdrabasu मखोयगी थमोयददी यामना नोकनारमी यामना हंथाबा मोंगदा येंबिरमी राजता लाक्लिबा मियोइसिंग अदुना तौरिबा मोंग मतौ अदु उबदा मितुना राजपु कौथोक्तुना हाइरमी राज नंगना चांदनी चौकता लेरिङैदा तौबा मोंग अदु तौगनो हाइखिबा नत्रा आइना नंगनदी नचानपीगा जगोय सारिबा अदुबु मफम असिदा तिलिबा मियोइसिंगदी नंगी नवोंगना तौदुदा मखोयना सिथा सिथा नोकलिबा अदुदी नंगदी उरमरोय नंगना अदुमना तौरबदी मफम असिदा लेरिबा मियोइसिंग असिना मखोयगी मचासिंग अदुगा अखोयगी इचानपीगा तिनौ हाइना हाइरारोय अखोयगी इचानपीबु इंथोक्तुना थंबिरनी मथंगी सिंदा बसन बिहारगी मनाक्ता लेबा जनरल सिंगी पार्क अदुदा पिया अमदी मित्तु मखोयनेसु सानाबा चलमी अदुबु मफम अदुदा लेरिबा अंगांगसिंग अदुना पियाबु सानाबदी यावहलमदे मतौ असिदा पियाना कपलदुना ममागी मनाक्ता लाई अदुगा हाइरई इमा मखोयना सानाबदा आइबि यावहनदे मसी मतुंगदा मित्तु अमदी पिया अंगांगसिंग अदुगी मनाक्ता चतुना अंगांग अमदा हंगी नखोयना सानाबा अदुदा पियासु यावहलु पियागा नखोयगा पुन्ना सानामिनबा यादबरा अंगांग अदुना हाइरई पियादि इंग्लिश गांगदे मादि हिंदी दा दुंगांगी मरम अदुना मागा अखोयगा पुन्ना सानाबा यादे अखोयगी इमानासु हिंदी गांगबा मिगा पुनगनु हाय मखोयगा तिनगनु हाइरई तंजा सिदा अंगांग अदुगी ममा लाक्लगा हाइरई इचानुपागी स्कूलदा इंग्लिश गांगता गांगनाबनी हिंदी गांगबा मिगा वारी सानाहनदे मरम अदुना आइनासु हिंदी गांगबा मिगा वारी सानागनु हाइना थिंगबनी अदो मित्तु नोय नचानपी पियागी दमक्तदी स्कूल अमदो अरसु हेक्ता तमहलुदा कैसु कायदे नोयगी ओइरदी नोयगिदी चांदनी चौकता दुकान फमे हाइदाइने नोय कारबार तवे हाइदाइने नोयदी कारबार तौरगा अदुम हिंगदबा नत्रो अदुगा अखोयगी इचादी हयंगवाय लाइरिक लाइसु याम फजना हैरबा मतमदा अचौ अचौबा कंपनीदा थबक तौरखिदोइनी मरम अदुना नाहाकी नचानपीगा अहाकी इचानुपागदी मानबा यारोय वाहे से ताबदा मित्तुसु यामना साउना हैरई नखोयना चाखत नते स्कूल फबदा तमदोइसे इचानपी पियासु नोंग निनीगी मनुंगदा स्कूल फबदा तमलगनी मिंग चलगदबनी मथंगी सिंदा राज अहिंग होगतुना मचागी दमक्ता नर्सरी की एडमिशन फॉर्म लौबा लाक्लमी अदुबु महांगना स्कूल योरपा मतमददी मफम मदुदा हानदगी होना मी मयाम अमा लाइन लेप्तुना लेरमी मियोय खरा अमदी अहिंग तुमदबिदा अहिंगदगी होना फॉर्म लौननबा ngaiduna लेनबसु योरमी मथंगी सिंदा मित्तुना सुपरमार्केट तगी पोचे खरा लेबा चलमी मतम मदुदा महाकी ममानबा अमा थेंगरमी मित्तुना महाकी ममानबा अदुदा हाय नंगसु अंगांग ओइरिङैदा दिल्ली ग्रामर स्कूल दा तमलकपदाइने नंगिसु खंगनबा खरा लेरमगनी खली स्कूल अदुदा मरम अदुना आई इचानपी पियागी एडमिशनगी दमक्ता नंगमता वा हाइनबिगेरा नुपा अदुना हाइरई नंगसु खंगलिबदुनी दिल्ली ग्रामर हाइबा स्कूल से यामना सेक्शनबा स्कूलनी सुमाइना अंगांग एडमिशनगी दमक्ता खंगनबा मिना वाचत वानुम तौबा हाइजबसे मसी यामना कानादबनी अंगांग अदु ओइना मोइना बेन तौबनी अंगांग अदु एडमिशन फंगलोय दिल्ली ग्रामर स्कूल दा तमगे हाइबा तारबदी अंगांग अदु खता नते ममा मपासु स्कूल अदुना इंटरव्यू सोइदना लौरखिनी मरम अदुना नखोयगिसु इंटरव्यू तौरपा मतमदा इंटरव्यू अदु माइ पांगनानबगी दमक्ता कंसल्टेंट अमगा तानादबा यारोय आइगा खंगनाबा कंसल्टेंट अमा लई कंसल्टेंट अदुगा अमता तानो महांगना पियागी एडमिशन फंगनानबगी दमक्ता करी करी तौगनी हाइबदु नंगोंदा ममुत ताना ताकलकनी मथंगी सिंदा मित्तु अमदी राज कंसल्टेंट अदुगी मनाक्ता लाक्लमी कंसल्टेंट अदुना फॉर्म मेलु हाइदुना फॉर्म मेललमी मसीगी मतुंगदा कंसल्टेंट अदुना हाइरई अंगांग से इंटरव्यू पास तौनबगी दमक्ता ट्रेनिंग खरा तौदबा यारोय मरम अदुना पुंग 10 दगी हौरगा पुंग 3 फावबा महाकीदी क्लास लेप्तना तौगनी इंग्लिश साइंस जीके न चिंबा तालाबा मतुंगदा नुमिदांग वाइरम पुंग 3 की मतुंगदना सही सकपा जगोय साबना चिंबा स्किल मयाम अमसु तमगदौरिबनी
Mituna harai angang ge schedule asidi nongalmadagina numit taba phawba loina chille angang di karam kanda tumgani karam kanda pathagani consultant nupi aduna harai nakoina aigi inakta interview mai pangna nabagi damakta laklibase yamna thengman khrabani Piyagi mamanaba mahaki best ta leiriba angang sing adudi hanadagi hauna training tawba hawkhrabani mama mapa khara amadi angang poktringedagi hauna aigi consultation farm asida hanadagi hauna register tawduna thamkhrabani angang do hek polokpa matamdagi Delhi Grammar School da larik tamba phangnanaba training tawnabagi damakta angang adu hek pokpadagi gyan khaga tarakpa matamdagi training tawrakliba angang aduga nakoigi nasanapi piyaga competition tawgodoribani maram aduna nasanapi piyagi damaktadi pothaba phangi phangde haduna khanbagi matam natte Mathangi sinda consultation farm aduda leiriba angang sing aduna leiriba jaga aduda changlakhi mafam aduda leiriba angang singdo angang ojarabusu makoina khangdaba karisu leite angang khara amadi sanga gi maramda mamutana khanglami dinosaur gi maming matha makoina kari tawi haiba phawa mamutana khangi aduga angang amadi English khatanate French Chinese marolsu ngang ba hairami ngang aduna ngang libado karino khangdabadagi Raj na hanglai kaino mana hairisibo consultation nupi aduna hairai hojiki matamda angang singna list khatang khang ba haibase masi kaisu kanaraktre maram aduna yamdrabada angang amana language ahum mari di khangba mathau tai Mituna mu hanglai adudi training center sida akhoigi angang piyase karam kandagi lakpa hawgodoribano consultation nupi aduna hairai khudag asidagi hawradawni angang khatanate training tawgodoribase mama mapa su training tawdaba yaroi Raj na hairai school aduda tamgodoribasidi angang asi khatani aduga kari maramgi damakta mama mapa su interview logodoribano consultation nupi aduna hairai angang gi interview chatpa matamda mama mapa na su angang aduda kayam thawa yawi angang adugi education da mama mapa na kayamu yamna thawa yawi haibudusu yengnabagi damakta interviewer aduna nakoidasu wahang kaya mahanglakani makoina hanglakadoriba wahang sing ado hanadagi hauna prepare tawdraba tarabadi nakoina wahang sing ado phajana paukhom piba ngamloi madu ngamdaba tarabadi nachanabi gi admission su phangloi school la phabada admission phangdaba tarabadi nachanabi gi future asida karigumba masak thokpa thaba amta su tawba ngamloi wahai asida mituna pakhaladuna hairi angang gi interview si pass tawnabagi damakta ibani su mafam asida training tawba lakani consultation nupi aduna school gi admission tawnabagi damakta form ama pirai aduga hairai Raj form asi phajana ningthina paraga meluko form asida nakoina meliba singado madu paraba matungda angang asigi interview kaurakpa yai natragana kauraktaba yai nakoigi wahai amana angang gi punsi lepkadoribani mathangi sinda nongdangni mitudi ahing tumdaba makai form adu hanjan hanjan paduna mahaki hek haijaba English khudimak sijenaduna form adu yamna ningthijana melami mahangna form melinge matamda Raj ti film yengduna lerami mituna form menba loiraba matungda Raj ta hairai Raj aina meliba singase nangsu phajana pau hayeng nupi aduna hanglakpa matamda nangna khumba haitrabadi mayam mamangda pumchop chopni mathangi sinda Raj na film yengba loiraba matungda mituna melamliba form sing adu parami adubu mahakti mituna iramliba sing adu paba amta thoklamde English ki aruba wahai sing adu ubada mahakti artha amta khanglamde Raj na hairai angang gi emission gi damaktabu asyam luba wahai sizinariba se karino haiduna mahaki manakta leiriba Hindi to English dictionary ama paiduna mahangna form sing adu amuk hanna nauna makoktagi melame mathangi sinda makoina meliba form adu consultation nupi aduna paba thoklamde mahangna paba matamda wahai sing adu artha amta thoklamde mari makok amta samnaramde consultation nupi adugi ingangoba matawaduda Raj na hairai nang paba haitragadi ai parake haiduna mahangna menkhiba form adu lauduna mahangna thokpa parakhi mahangna parakliba sing adu taraba matam aduda mituna hairai aina ngarang melamba form sing adu nangna amuk nauna melibra Raj na hairai aina ahing tumdaba makai form se phajana men khrabani makhoi ani gi matawase ubada consultation nupi adudi makhoi ani matomda thadokpada oiraroi haiba khangle maram aduna phone number ama piduna hairai aina nakhoida piriba phone number aduda phone tawro nupa adu George kobani nakhoina admission form menba matamda haitribado nupa si tanaduna mangonda phajana melhallo mana thokpu phanaba silaagani mathangi sinda George na piyagi damakta phajaraba wahai kya sizinaduna piyagi maramda afaba quality mayam yawi haiduna yamna phajaba mongda abi amana saireng ibadona yamna ningthi jana irami mahangna piyagi maramda iriba singado taraba matamda mitu amadi Rasu yamna penjarami mathangi sinda mitu amadi Raj piyagi mock interview tawnabagi damakta consultation farm aduda makhoigi leijaba khwaidagi phajaba designer dress kaya ama setuna mafam aduda ketharaga lakhi makhoi ani na selakliba dress adu ubada consultation nupi aduna hairai nakhoi ani di furit firon jonba dukan gi model adu maline mituna ipang pangkhai hairai aikhoi su paisa pai haibase mayam mamangda utkadoribani aikhoi na karigumba firon imon mon na chatpa tarabadi atai atop parents sing aduna aikhoi bu yamna laireba mi mankheni
कंसल्टेशन नुपीदुना हाइरई यामना इना खुनबा मी अदुदी महाक इना खुली पैसा पाई हाइबसे मयामदा उथोक तनबो हनगनी चमचंबा फिरोल तरु तनाना यामना मवोंग ताना सेटकनी अदुगा पैसा दि पाइदबा पैसा पाइबा साबसिंग अदुदी फिरोल अतांग अतांग सेटकनी मयामदा पैसा पाई हाइबा उननबगिदमक्ता मसीगी मतुंगदा कंसल्टेशन नुपीदुना महाकी ममानबा मदा फोन तोरमी अदुगा हाइरई नंगिना नाक्ता आई मी खरा थारके मखोइसिंग असे इंटरव्यू चननबगिदमक्ता मखोइगी ड्रेस खरा खनबियु फोन थमख्रबा मतुंगदा अमुक कंसल्टेशन नुपीदुना रास अमदि मितुदा हाइरई आई फी योनबा दुकान अमगी ममिंग हाइरके मफम मदुदा चलो अदुगा नखोइने इंटरव्यू चटपा मतमदा करम्बा मखलगी ड्रेस सेटकनी हाइबदु नुपासिना लोइना तालकनी मागी दुकानदगिसु नखोइगा चानबा ड्रेसिंग अदो लेरकपा यागनी अदुबु हौजिकी ओइनदी नखोइ लाक्लबनिना अंगांगी इंटरव्यूदा करी करी वहांग हंगलकनी पाउखुमना कमदौना पीगनी हाइबदु ngaktang mock interview तौसी हाइरमी मसीगी मतुंगदा कंसल्टेशन नुपीदुना हंगलई अंगांग असिना करिगुंबा स्कूल चनिंग दे हाइबा तारबदी नखोइ अनि करी तौगनी मितुना हाइरई अंगांगदा फुरगा चैरगा महाक पुनमदना स्कूल दि चथनबदी पामदे अंजा सिदा राजना हाइरई इबेमा नंग स्कूल चलु लाव करिगुंबा नंगने स्कूल चटपा तारबदी नंगिदमक्ता लॉलीपॉप लेबिनी हाइनी कंसल्टेशन नुपीदुना हाइरई अदुमाइना खुमलबदी लोय सोइरे हौजिकतगी हौना अंगांगदा करप्शन गी मोंगदा पैसा नुंसा पीदुना WhatsApp वानोम तौबगी चनबीदो तंबीरबदी हयंगवाइ चावरलबा मतमदा अंगांग अदु अदुम लमदमनरनी कंसल्टेशन नुपीदुना मु मखा तारई अदुमाइना खुमगदबा नते अंगांग अदुने स्कूल चनिंग्रेबदो करी मरमगिनो हाइदुना अंगांग अदुदा फजना थेमगा हंगनी अखोइनदी करिसु लेतबा प्रॉब्लम नि खनबा तारबसु अंगांग अदुददी हांगना थेंगनरिबा प्रॉब्लम अदु यामना चावबा प्रॉब्लम ओरमगदोरिबनी मरम अदुना अंगांग वारि सनबा अंगांगी अपाम पामदसु खंगतोकपा यामना दरकार ताई मसीगी मतुंगदा अमुक कंसल्टेशन नुपीदुना अनिसबो वहांग ओइना हंगलई नहाकी नचानुपीदा लाइरबा हाइबसे कमदौना मसक ताकनी रास अमदी मितुना इचम चमना हाइरक्की अखोइगी लेबा असिददी लाइरबगी लाइरबा ngaktani लाइरबसे करिनो हाइबा अमुक ताकना रुद्रबसु अंगांगना लोइना खंगलबनी लंबी मताइदा लेरिबा भिखारी सिंह तुम्फम सफम लेतबदगी ट्रेन स्टेशन दा नत्रगना दुकान काचिंदा तुमलिबा सिंह अदो लाइरबा ngaktani मखोइबो अमुक मसक ताकना बगी मथौ तारिबराने मखोइनी न खुमलकलिबा पाउखुम अदो ताबा मतमदा ngakpana लोइख्रे नुपीदुना हाइरई करिगुंबा इंटरव्यूदा मसीगी वहांग असे हंगलकपा तारबदी शेयरिंग इज केयरिंग हाइरगा नोकफे तौरगा लयु वा मखा तारुरनु मथंगी सिंदा पियागी एडमिशन गिदमक्ता पिया अमदी ममा मपागा लोइनना इंटरव्यू तौरमी कंसल्टेशन नुपीदुना हाइरकपा पाउखुम अदुमक इंटरव्यूअर अदुनसु हंगलक्खी रास अमदी मितुनसु कंसल्टेशन नुपीदुना हाइरकपा पाउखुम अदुमक चपचाना खुमलमी रास अमदी मितु इंटरव्यू लाखु मतमददी यामना लेमजबा फिरोल सेट चादुना लाखी मथंगी सिंदा रास अमदी मितु दिल्लीदा लेरिबा लाइसंग खुदिमक चतुना मचागी एडमिशन फंगनबगिदमक्ता लाई खुरमै मथंगी सिंदा रास अमदी मितु एडमिशन की सिलेक्शन लिस्ट अदु येंबा लाखी मी यामना सुसिलमी मी अचिनबा मरक्ता फाव फावदुना चंगलकपना एडमिशन की सिलेक्शन लिस्ट अदु येंगलमी अदुबो लाइबक थिबदी मचानुपीगी ममिंगदी यावरमदे मथंगी सिंदा रास अमदी मितु कबली कबली तौरदुना कंसल्टेशन नुपीदुगी मनाक्ता लाक्लमी अदुगा याम थवाई वाना हाइरक्खी दिल्ली की टॉप 5 स्कूल की मनुंगदा स्कूल मरीगिदी सिलेक्शन लिस्ट लोइना थोखरे अदुबु लाइबक थिबदगी अखोइगिदी अमता यावरक्त्रे हौजिक लेमहौरिबा स्कूल हाइबबु दिल्ली ग्रामर स्कूल खतंग हाइरे मसीगी मतुंगदा अखोइ करी तौगदबनो खंगद्रे रासना मु हाइरई नंगना तौ हाइबा थबक खुदिमक लोइना तौरे इंटरव्यू सु मॉक इंटरव्यू मयाम अमा तौक्रे नंगना हाइरकपा पाखुम खुदिमकसु अइना फजना खुमखिबनी अदुगा करी मरमगिदमक्ता इचानुपीगी सिलेक्शन फंगद्रिबनो कंसल्टेशन नुपी अदुना हाइरई नखोइगी अंगांगदा करिसु असोइबा लेते स्कूल की अथॉरिटी सिंग अदुना दुकानदार की मचानुपीबु मखोइगी स्कूल दा तमहनबा पामदे वाहे असिदा रासना याम साउन हाइरई आइगी दुकानदो मचा मसु नते अचौबा दुकाननी फैशन स्टूडियो अमनी कंसल्टेशन नुपी अदुना हाइरई चुमी रास नंगना हाइरिबदो अदुबु स्कूल की अथॉरिटी सिंग अदुनदी मखोइगी स्कूल दा तमगदोरिबा अंगांग अदुगी ममा मपा सिंग अदो लाइक हाइतबा यादे हाइना सोदन हाइरकनी अदुगा अतै अतोपा पेरेंट्स सिंग यंगनबा तारबदी नखोइ अनि की एजुकेशन बैकग्राउंड असी यामना नेमी मरम अदुना लाइक हाइतबा ममा मपाना मचागी लाइक लाइसु तंबदा थवाई यावरोय खनबदगी नखोइगी अंगांग असी स्कूल न खलक्तबनी कंसल्टेशन नुपी अदुना हाइरकलिबा वाहाई सिंग असे ताबा मतमदा रास अमदी पिया निंगबा यामना कायरमी मसीगी मतुंगदा कंसल्टेशन नुपी अदुना स्कूल की लिस्ट सिंग अमा पिरई अदुगा हाइरई अइना नखोइदा पीरिबा स्कूल की लिस्ट सिंग असे मसी टॉप 10 फावबगी मनुंगदा चंदबा तारबसु मसक ममिंग लेरबा स्कूल ngaktani स्कूल सिंग असिदगी अफाबा स्कूल अमा खलगा पियागी एडमिशन गिदमक्ता फॉर्म थाजनबा हौरसी रासना हाइरई असिगुंबा सेकेंड क्लास की स्कूल असिदा आइगी इचानुपी तमहनगदबा नते आइसे कारबार वाला अमनी कारबार वाला ना करी तोबा ngambage हाइबदो अमु नाहक येंगो मथंगी सिंदा रास मखोइगी लोकल एमएलए दुगा उनरमी लोकल एमएलए दुना महाक पुहे उबमक्तदा रास नुंगाइरिब्रा चंगो हाइदुना याम हराव हरावना रास पु महाकी मनाक्ता कौशिनदुना वारी नुंगाइना सानरमी एमएलए दुना हाइरई रास नंगना इथा थाजदना लाकपसे करी लेरबगे करी अपाम्बा लेरबगे रास ना हाइरई इचानुपी की दमक्ता दिल्ली ग्रामर स्कूल दा मिंग चननबगी दमक्ता अखोइगी चीफ मिनिस्टर दगी डीओ लेटर अमता लौबियु
MLA aduna hairei nangi DO letter loba adudi kaisu leiba wa nate adubu DO letter pirabasu school aduda admission di phangloi Raj na hairei kari maramgino MLA aduna hairei aigi khangnaba imanaba amagisu mahaki machanupi gi admission gi damakta CM gi DO letter puduna school aduda admission gi damakta chatlui adubu Delhi Grammar School gi principal adudi yamna sathiba principal ni principal aduna chief minister gi DO letter adu segaiduna angang adugi mama mapada yamna thina chairaga tanthoraki maram aduna Raj school gi admission gi matang nataba wa ama oina hayu Delhi gi karamba mafamda nangi liquor dukan hangtokpa pami nangna apamba mafam aduda nangi dukan hangnaba license adu ai numit nini gi manungda pige mathangi sinda Raj magi bag macha amada paisa mayam haptuna Delhi Grammar School adugi principal gu unaba laklami mahangna principal ga unanabagi damakta appointment ngaiduna leiringe tanja asida principal office manungdagi nupa ama principal aduna yamna thina chairaga tanthoraki principal aduna yamna sauna nupa aduda chaiki ekhoigi school asibu phagira nangna pame haiduna angangi admission bu paisa na leiba yabra matungda amuhana ai campus asida nang lakpa tarabadi nangbu aina police da soidana sinagani aduga nahaki nachanupi edusu Delhi gi school amatada admission phangloi aina sauraklabadi mahakpu blacklist tawduna thamgani principal adugi sathiba matawadu ubada Raj de mihun thawon sukidre ngahak leraga principal adugi secretary na Raj yaurabadi Raj changlao mahak principal ga unaba yarani haina kaurakhi adubu Raj de principal ga unaba changba ngamlamde mahak ti yamna kijarami maram aduna Raj ka bomi yaude haiduna mahak noina haikhi masigi matungda Raj yamna thuna mafam adu thadoktuna mayumda halakhi mathangi sinda Raj na mayum halakpa matamdadi mahaki nupi mitudi yamna matfai nungaitana matomda amamba kaamda phamduna lerami machanupi gi admission phanglaroi khalubada mitudi awaba haibado oikhre Raj na mituna waribado phananabagi damakta hairakhi aisu angangi admission phangnanabagi damakta aigi angamba thakta honari mituna yamna sauna hairai nangi adum honaduna leiro afaba paudi amta purakanu nangna admission ama phaba tohanba ngamde nangna angangi admission tohanba ngamdrabanina akhoi phiron jomsilasi aduga nangi thainagi leifam oiriba Chandni Chowk ta muhalasi aduga ichanupi su mafam aduda leiriba maming leitaba government school da tamhalurasi mitu su khanglibani admission phangba phangdaba haibase Raj no honaduna su ngamde haiba adubu mahakna tainafam khangdabadagi mahaki nupada oina tainaribani asumna leiringe tanja sida Raj ki tukanda thabak toba yawba sotu kobun padu lakhi laduna chingba athum haw kharasu puduna lakhi sotu na harai sar aigi ichanupi do prakriti school da admission phangle maramaduna masigi nungaiba phungdopo oina sar gi suchana ba haiduna aina support khara purakpani wahai se taba matamda Raj amadi mitudi yamna ngak paibadu oikhre mituna yamna ngak hanglai nangi na chanupi di kamdona prakriti school da admission phangliba sotuna harai aigi chanupi na admission phangliba sidi sar Raj na sinbi badagini wahai se taba matamda Raj na magi nipi de yenglaga harai aina de kemta singi deko ai kemta tok deko sotuna harai sar na aibu form lawru cho haiduna thakhi adubu aina school da piya gi damakta form lawa chatpa matamdadi mafam aduda line ani hum thokna lerami line amadana general gi aduga line atopa adudana lairaba angangsinggi kotada mingchanaba form amasu lerami maram aduna aina ichanupi gi damakta lairaba angangsinggi kotada mingchalhange haiduna lairaba angangsinggi kota gi form adu lawrakhi aisu daw yenglage haiduna ichanupi gi damakta form adu thajinki laibo phabadagi ichanupi do lairaba gi kotada admission phangki mathangi sinda Raj yamna sauna consultation nupi dugo unaba laklami Raj na nupi du da hairai aigi dukanda thabak subu yawba nupa dugi macha phawa admission phangkhre makhoi interview gi training chu tawde kemta tawde aduga kamdongna phanglibano khoi di mafam asida laktuna yamna wana suhana khibani aduga ekhoi gi na phangde masi kari gi no consultation nupi dun hairai right to education act ki makhada makhoi admission phanglibani Raj na hairai right to education act haibadi karino consultation nupi dun hairai right to education act ki makhada school khudimakna school sing aduna logodoriba apunba admission masing adudagi 25% di lairaba angang singi oina kota da reserve tawduna thami Raj na hairai ekhoi su icha gi damakta afaba school da mahai masing tamhanba pami adubu karbar wala ekhoi gi damakta di ekhoi gi icha singna laik laisu tampham mafam thibam leiraroidra consultation nupi aduna hairai nakhoi gi piyado school aduda laik tamhan gi haiba tarabadi nakhoi su lairabagi kota da form adu thajallo Raj nangsu khalaga yengu lairaba angang sing aduna Delhi Grammar School gi chawraba fee adu kamdongna thiba ngamgadoribano ahanbagi chahi ama anidi fee sing adu hunba ngamlamba yai adubu matangi matungina fee su chawkalakani madu eba tarabadi chahi ama ani gi matungda lairabagi kota da changkiba angang sing adu masa matumda school dagi loina tokcha khragani makoina kansilamba kota sing adu su loina hanglagani sumna chhatra sing gi sit adu hangduna legadabai mahutpudi nakhoi oina lairabagi kota da form thajilo aduga nachanupigi sit adu phangnana bu khanaro Raj na hairai adubu kota sing adudi lairaba mi gi ne haibadaine akhoi di lairaba mi sunatana
Nupi aduna hairei akhoi tasengna lairaba oigadaba natte cheda lairaba mini haiduna document khara leiraga yare Raj na yamna ngangna hairei adudi nangna hairibase akhoi se lairaba ni haiduna alanba document saw hairibra consultation nupi aduna hairei nahandi nang business karbar toba aphawbani nangi sangha panga yam lei hairamba daine aduga ngasina kari tawraba thoige leba asidadi sangha panga bu leirabadi tawge khanba thabuk kudimak loina tawba yabani adubu nangna tawba ngamoi hairabadi nakhoige mangjabani aigiri kaisu mangjaba natte mathangi sinda Raj lairabagi kotada form lawba chatlami adubu form adu lawnabagi damakta Aadhaar card ration card identity card income certificate na chingba certificate sing adu yawdrabadi form thajanba yaroi hairakhi aduga khwaidagi maru oina admission form asigi last date hapta amani khatanga silakle Raj lairabagi certificate sing adu kadaidagi lawgani khanduna yamna matha sana leplingai tanja sida cha yonba angang ama changsilakhi aduga hairei lairabagi kotada admission tawba pamlagadi ekhoigi cha dukana sida changlau wari phajana sanasi mathangi sinda Raj cha dukana du laklami dukana du leiriba nupa dun hairei nangi admission tawda changadoriba document sing ado ai matam chana loina pige tawbatabu advance khara hana piyu Raj na hairei nangnadi document sing ado piraklagani adubu nangna pirakadoriba document sing adudi aranba document ngaktani school na loi khangnarakani aduga asengba original document tanthoke haba tarabasu tha amadi hena changani asuk yamlaba document sing ase nangna kamdongna telaba matam asida semgadoribano cha yonba nupa dun hairei aramba office ta leiriba officer singna cha thaktaba yawbage document lawgadoriba officer sing ado aina nungtigi cha piba chaliba ngaktani makhoiga aiga hanadagi yanaba ama lei maramaduna nahaki document sing ado asengba sananabagi damakta aina document sing ado cha thinba chatpa saduna makhoigi manakta yawhangadoribani aduga makhoina document sing ado yamna thuna saraga pirakani awatabu document ado sabagi damakta su makhoigi commission kharadi khaidaba yaroi Raj na muhairei hoine document sing adubadi phanglani adugi matungdana kamdawa tariba admission gi matangdadi cha yonba aduna muhairei admission gi damakta lottery tawgani angang sing ado lottery dak phawrokpa angang sing adu admission phangani Raj na muhairei adudi admission phangba phangdaba habasidi dawda tarene cha yonba aduna muhairei karigi dawda tadoino aina thokpa phanaba silakani nachanupi do lottery da soidana phawrokani Raj na hairei kamdawna phawgadoriba cha yonba nupa aduna muhairei angangi maming lottery tawgodoriba oja aduga ekhoiga hanadagi hauna yanakhiba dil ama leirabani lottery tawgodoriba numit aduda mafam aduda leiriba oja sing adugi chana thangnaba refreshment piba chatkadoribani ekhoigi angang singna refreshment piba chatpa matamda nahaki nachanupigi maming iba che adu ekhoina cold drink marakta haptuna pugodoribani madu iba tarabadi nahaki nachanupigi maming iba che adu pairuba matamda inglagani masigi matungda mafam aduda leiriba oja amana nahaki nachanupigi maming iba ing lawba che adu lottery tawnaba angang myamgi maming leiriba chaphu duda hapkhigani aduga horen oja amana amuk lottery khanbagi chaphudagi angang maming lapthokpa matamda nahaki nachanupigi maming yauraba ing lawba che adu mahangna soidana lokhalakani madu lokhalu haiduna hanadagi hauna ekoina wa men khrabani asumna tawrabadi nahaki nachanupigi admission sungsoi soidana phanglagani chayon banupa aduna siliba plan aduda rasu yarami chayon banupa aduna hairei nangi document sing aduda changadoriba address na chingba sing adudi aina thokpa yanaba sinkrage Raj naimda chatlaga celebration toba hororo nahaki admission soidana phanglagani mathangi sinda Raj na nungaiba pawadu magi nupida tamlami magi nupisu yamna haraujarami admission phanglagani haibaduda asumna yamna nungaina ngaktang lemindaringai tanja asida pauda asumna yaurakhi Delhi Grammar hairiba school aduda lairabagi kotada ENAK-KHUNBA mama mapa singna lairaba saduna admission tawnare maramaduna Delhi Grammar School gi principal na yamna saure haiduna principal ga interview torami Delhi Grammar School gi principal aduna mahaki interview aduda asumna hairakhi aigi ima do yamna lairabi imani matam amada mahaksu Delhi Grammar School asida sweeper oina thabak torami laiba phabadagi aisu lairabagi kotada school asida mingchanba phangjakhi school asida lairik tamlakhi school asida lairik tamba phangmadagi ai hawjik oiriba phiba masi oirakhibani maramaduna lairabagi hak mananaba khonariba sing aduda aina lemna tharoi maramdi ekhoina lairabagi kota khara khaktuna thamliba sing ase tasengna lairaba angang singbu mahai tamanduna makhoigi future atu mai pakpa oinanabagi damakta thamliba kotani maramaduna handak chahi asidagi hauna lairabagi kotada form thajalakliba sing adu ai isamakna yengsingani masida sunatana yum khuding chatuna tasengna lairaba mira natragana toksinabra haibadusu aigi mejeng makhada soidana yamna kupna yengsingani principal na hairak liba wa se taba matamda Raj amadi mitu mamit mana chap yongladuna yamna pakhana lerami
Mituna yamna sauna hairei Ras nangna toriba thabakse karino adam yamna pangna thabak toriba karigino hojiti ekhoi kari tawba taribage angangi admission phangbra haibabu ekhoi jail da yoba tabani Mituna hairei Ras kainomadi khallu ekhoi kaidoba taribage Ras na hairei hoji khoi tongai kemta leite form suloina thajan khrabani ekhoi na hajik tawba haibabu lairaba oigadaba mangaire adusu ekhoi na hek oininge haiduna oiba yaba natte Mituna hairei kadaba yaroiduno lairaba oibabu adam yam laiba thabak tubu ekhoi lairaba oirase mathangi sinda nungdangni Ras mahana form thajan ba matamda wari chana kiba cha yorba nupa duga wari chana duna lerami Ras na yamna sauna nupa du dai nangna torise kaino ekhoi jail la changba tare cha yorba nupa duna so hairei aina masigi thabak tore libasi sahi taret helabani adu mamangda asiguma thabasi hana amukta phawba tawkhidri handakna ahanbani Ras na mu hairei aidi yumda lebe yadre matha sabna loire aigi nupina somda ekhoi lairaba oirasi haduna giri giri tahori wahi se taba matamda chayon manupa aduna so hairei yaine aduna isam same nakoi lairaba oiro lairaba misingna namna taba mafam Bharat Nagar hairiba jaga aduda nakoi gi damakta thama leinanaba kama ai bara lauramage mafam aduda lairaba saduna leiro piya gi emission loidriba phawba mathangi sinda Ras amadi Mitu lairaba sananabagi damakta lairaba singna setkadaba phiron mamal ahongbo yonpham aduda laklami mafam adudagi makoina thama leibada sijinagadariba phiron singadu mayam lerami Ras amadi Mitu lairaba sananabagi damakta makoina lerakkiba mamal ahongba phirol singadu yomsinba haukhre mathangi sinda makoina ikhang khangaudana yum thadoktuna chakkiba matamda makoigi yumthangnaba singaduna wa hanglaktanaba haiduna makoigi yumthangnaba machin khara kanbi pau yamna sandokanbi nupi khan khanduna makoina hairami ekhoidi family pulap Europe ta tour ama chakadori vacation asida thama hena changani maramaduna ekhoidi thama yumda leiraroi makoina pau sum mathang sandorakpa matamda nupi man hairei nakoina vacation chatpa matamda nakoi photo tharakpadi kaunuko photo phajaba khalaga Facebook ta mayam thagalau ekhoi sum mathang chananaba plan tawdoini mathangi sinda Ras Mitu amadi machanupi piya puduna photo studio amada chalami adugo photo kaplami photo singado amuk photoshop edit tawtoktuna tongan ba Europe ki mafam singda kappa photo malhalami mathangi sinda pumnamak thorang tawba loiraba matungda nongalamdai mi kanamta hogana dringai matam aduda Ras Mitu amadi machanupi piya puduna lairabagi fijon hongle aduga lairaba singna leigadoriba yum adu tananaba taxi ama kauduna tumina chatki kanasu udringai aduda mathangi sinda chayonba nupa aduna silakpa jaga aduda makhoisu yorakhi makoina leigadoriba mafam adu hek yoksilakpa matamdadi mana adu aida leramba mioi singadu loina chensinnarakhi nakoidi mafam asida anaubo ina laklibara kari lamdagi lakpano nakoigi kana kadaidano nakoigi pot adu akhoi thangjanbirage haiduna makoigi mateng pangnanaba chensinnarakhi makoina yomduna purakliba pochai singadu thangdoktuna makoigi emung tana punanaba sem sarami mafam aduda leiriba mioi singaduna Ras amadi Mitubu taramna oglami mayamaраktagi nupa man hairei nangdi mafam asida hana leramba pradhan kauba nupa TB nara sikhiba adugi manau nupa natra nupa topa manam hairei nangdi dengi naraga sikhiba prasad kauba nupa adugi manau nupa mali tanja sida manakta leblami nupi man hairei mahaki mamit ase uragadi khong hamdabagi laichatta yaukhiba shamgi manau nupa mahaki mari matabu maline mafam asida palliba laina singa setabada Mitu amadi Rasti pakhatpana loikhre mayamaраktagi nupi mana magi tifin da yauriba ladu du puthokduna macha nupi piyada chaw haiduna pirami piyana su ladu ma lauduna chage tawrami adubu mafam asida leiriba motliba chairiba mayam adu ubada Mitunadi macha nupi ga mafam adu da leiriba miyu yamtaga sokna samnaba palamde maram aduna ladu chaganu haiduna khangboi keboi yamna hona laurakhi mahaki matawadu ubada makhoigi mateng pangi haiduna laklamliba mioi singaduna nakhoigi nawongna tawasidi ekhoibu yamna hanthana khanba mali harakhi nupa amana su harakhi matungda nakhoigi darkar taba matamda ekhoi kaurakanu nakhoidi ekhoidigi tongana leyu sumna sauna hairamlaga mioi singadu magi thokpa chanakhi tilamleba miyam singadu chatkraba matungda Ras amadi Mitu makhoigi pochai singadu makoina thama legedoriba ka macha aduda tamna khonjilami mathangi sinda Delhi Grammar School ge principal adu mahaki maming Lodha kawi principal aduna makhoigi school da oja oriba Hindi gi oja Kumar bu kaushilami aduga hairei Kumar ekhoigi school asina piriba lairaba singi kota sing asida ENAK-KHUNBA mioi singna aranba document sijinaduna emission laure haibasi nahangna press ta pau pibani haiba ai khangi adubu nangna press ta hana pau se pidrigi mamangda aingonda hana wafam ase hairamba tarabadi aina nangbu amuka hena thagalamgadabani Kumar nangi nawongna tawaduna nangna aingonda thajaba leite haina utli
Kumarna amuk hairei Madam ai adugumba khanba natte asigumba karisu leitaba wafam macha asigidamakta madam na thabak chilinge mathak aduda aina madam da amuhana burden pisan ba pamdabadagi aina tawkhibani masigi matungda principal adun hairei phare Kumar adu erabadi na khunba parents na lairaba saduna form thajale habase nangna thengnarakpadagi ekhoi mayam su khanglibani maram aduna handak ekhoi school na lairabagi form thajalagiba angang singi mayumda chatuna verification tawbagi thabak asi nangna tawro application tharakliba imung khudimak chatuna tasengna lairabra haibadu confirm tawraga aingonda amuk report pirau asumna principal na makhoigi school da lairabe kota da thajalagiba form singadu Kumar da sinarami mathangi sinda Raj amadi Meetu lairaba sabada makhoidi lairabana kham thengle makhoigi imung aduda phamung amadagi hena leite phamung aduda kangan amadagi su hena leite maram aduna machanupi bu nadana ba haiduna phamung aduda tumhallami kangan su phajana khanbirami aduga Raj amadi mahaki nupi Meetu makhoi anidi leibak makhada thariba mompa aduda tuminarami kangan su khalamde asumna tumthage tawba horpa matam asida ikhang khangaudana makhoina tumleba jaga aduda uchi ma chenthoraki uchi da ubada Meetu di pakhatpana kham thengkhre Raj uchi achawba ma leire uchi ase halu haiduna yamna kanna laurakhi Raj nasu uchi edu hananaba yamna kanna kwaithi thirami makhoi ani na sumna langba mataw asida machanupi piyadi yamna harauna yenglami omen jeri thole haijuna yamna harauna phan chongduna lerami mathangi sinda Meetu na mahangna hanadagi photoshop tawduna thamkhiba mapalamda kapa mamda photo singadu Facebook ta upload tawduna lerami tanja sida washroom manungdagi Raj na laurakhi Meetu ising tadre ising kita pusalao adubu Meetu na mahaki imungda ising kwathi thirami adubu imungda ising likla ama phawo leramde mamaida upai leitrabada Meetu na batin ama paiduna mahaki yumthangnaba singaduda ising batin amta lauge aigi nupana washroom changlingeda ising loithokre ising tadre hairami adubu makhoigi yumthangnaba singadunadi mangonda ising likla ama phawo piramde ekhoigi imungi phawa ising konada duna leiri nangonda kamdongna ising pigadoribano haiduna tathi cheiraga tanthorakhi mananglakpada leiramliba miyoi singaduna su ekhoi yumda ising amta leite ekhoida changakanu ising piroi hairakhi asumna Meetu na matha saduna leiringai tanja asida nupa amana ising bucket ani puduna Meetu da pirakhi aduga mana adwaida kumhai yengduna leiramliba miyoi singaduda hairakhi nupi macha asina ising batin amta laujage haina aswam yamna haijaraba asi phawada nakhoina ising batil ama phawa pithoningde nupi macha asisu lakpa kuidribani mafam asida kadaida kari lei haiba phajana khangribani nakhoi bu karamba makhalgi jumthangnaba mino nakhoina khara takpigadra hairaga nakhoina oina kumhai yengduna leire mathangi sinda Raj Meetu amadi lakliba makhoida ising pirakliba nupa aduga makhoi hum punna wari sanaduna lerami Raj na hairei ngasi khata isingi mamalase kayam yamna tangbage haibadu ai khangi Raj na muk makhoida ising pirakliba nupa aduda hanglai na khinamingdi kari kawbage nupa adun hairei aigi mingdi yamna yamida yum amada wai sitpagi thabak tawrurabadi aibu sweeper haina kawbi aduga yum amadana aina lai sing ising chaiba ama tawruragana aibu mali haina kawbi aduga yumgi pipe yadaba sing semluba tarabasu aibu plumber haina kawbi thabak ki matung ina aigi di ming tongalida maram aduna noina su kauningba ming ama kauda Raj na hairei adu ming do natene nangi ima pabungna nangi damakta thonbiramba ming aduni nupa adun hairei aigi ming Shyam kawi aduba engonda mi kanamtana Shyam kaudaba kuire aina tawriba thaba adugi matung ina makhoina kauningbada kaunarabani Raj na mu hairei Shyam nangna aigi mateng pangbuba yamna nungaire nangna karigumba aikhoida hainingba wa leirabasu engonda hairau aikhoina ngambo erabadi nangi mateng soidana pange wahai ase tabada Shyam na hairei nakhoina bu aigi mateng pangbi haiba tarabadi aina nakhoida haijaningba wa ama lei hairami mathangi sinda makhoi mayam Shyam gi memda chalami Shyam gi mayumda Shyam gi nupi Tulsi amadi makhoi gi machanupa Mohan su leirami makhoi sing sakhang maikhangnaraba matungda Shyam na hairei aigi ichanupa ase lairabagi kotada Delhi Grammar School da tamhange haiduna ming channanaba form di thajan khrabani wahai ase taba matamda Raj na su hairei ekhoi ichanupi gi su school ajuda tamnanabagi damakta form thajan khrabani wahai ase taba matamda Shyam di yamna haraujarami ngaihak leiraga Shyam na yamna ikai na hairei Raj nakhoina lakpa matamda nangi nupi Meetu na English tawa mayama mahaiki maram aduna aina nakhoida haininglibadi ichanupana Delhi Grammar School da mingchanba phangnanabagi damakta nangi nupi asida aigi ichanupa se English khara takpiu haina haijage tawbani wahai asi tabada Raj na hairei aigi nupi sidi English kemta haitabani mahakti mahana simpha puba word amani khatani wahai asi taba matamda amuk Meetu na English lontharakhi aduga hairei aise English yam phajana khangba nupini Raj nadi asomda lairaba saduna larik kemta haijadaba saduna lainanaba khonari adubu mahaki nupinadi mikup aduda karisu khantha hodana English mayam ama lontharakhi Meetu na English lontharakpa si uda Shyam na hairei hayengdagi akhoi gi angangse Meetu na tuition tawhanbiro
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯌꯥꯝ ꯑꯃꯗꯤ ꯇꯨꯜꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯆꯥ ꯂꯣꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯤꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯅꯨꯡꯒꯤ ꯏꯪꯂꯤꯁ ꯍꯩ ꯍꯥꯏꯖꯔꯨꯕꯅꯣ, ꯑꯩꯁꯦ ꯑꯃꯨꯛ ꯑꯉꯥꯡ ꯑꯁꯤ ꯇꯨꯏꯁꯟ ꯇꯧꯕ ꯇꯥꯔꯕ꯭ꯔꯥ? ꯔꯥꯖꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯉꯁꯥꯏ ꯑꯩꯅ ꯅꯪ ꯏꯪꯂꯤꯁ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯏꯪꯂꯤꯁ ꯍꯩ ꯎꯠꯆꯅꯤꯡꯕꯒꯤ ꯍꯥꯏꯈꯤꯕꯅꯤ, ꯑꯩꯅ ꯇꯧꯔꯛꯂꯤꯕ ꯏꯪꯒꯤꯠ ꯑꯗꯣ ꯅꯪꯅꯗꯤ ꯈꯪꯖꯗ꯭ꯔꯒ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯣꯍꯟꯅ ꯂꯥꯎꯔꯛꯈꯤ, ꯕꯕꯥ ꯗꯦꯡꯒꯤ ꯑꯃ ꯂꯩꯔꯦ꯫ ꯏꯃꯨꯡꯗ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯌꯥꯝ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯡ ꯑꯗꯨ ꯍꯥꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕ ꯀꯥꯡ ꯑꯗꯨ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯔꯥꯖ, ꯃꯁꯤꯅꯤ ꯑꯉꯥꯡ ꯑꯁꯤꯅ ꯗꯦꯡꯒꯤ ꯂꯩꯔꯦ ꯍꯥꯏꯔꯤꯕꯗꯣ꯫ ꯀꯥꯡ ꯑꯗꯨ ꯎꯕꯗ ꯔꯥꯖ ꯑꯃꯗꯤ ꯃꯤꯇꯨꯗꯤ ꯌꯥꯝꯅ ꯀꯤꯕꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯤꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯐꯤꯔꯣꯟ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯔꯥꯖ ꯑꯃꯗꯤ ꯃꯤꯇꯨꯅ ꯌꯥꯝꯅ ꯀꯤꯅ ꯐꯝꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯁ꯭ꯌꯥꯝꯁꯨ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯐꯝꯁꯤꯜꯂꯛꯈꯤ, ꯑꯗꯨꯒ ꯀꯥꯡ ꯀꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯔꯥꯖ ꯑꯃꯗꯤ ꯃꯤꯇꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯌꯥꯝꯒ ꯂꯣꯏꯅꯅ ꯍꯤꯟꯗꯤꯒꯤ ꯑꯣꯖꯥ ꯀꯨꯃꯥꯔ ꯔꯥꯖꯀꯤ ꯃꯌꯨꯝꯗꯁꯨ ꯃꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯣꯖꯥꯅ ꯆꯦꯛ ꯂꯥꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ, ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯀꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯖꯥ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯊꯥꯖꯤꯟꯈꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯅ ꯏꯃꯨꯡꯗꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯨꯔꯦ, ꯑꯗꯨꯒ ꯑꯣꯖꯥ ꯀꯨꯃꯥꯔꯗ ꯄꯤꯔꯛꯈꯤ꯫ ꯀꯨꯃꯥꯔꯅ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯔꯥꯖꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯑꯣꯏꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯑꯝꯇ ꯌꯦꯡꯒꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯃꯥꯔꯅ ꯔꯥꯖꯀꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯈꯨꯠꯁꯤꯗꯤ ꯌꯥꯝꯅ ꯊꯣꯠꯂꯤꯅ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯈꯨꯠꯀꯤꯗꯤ ꯈꯨꯠ ꯆꯞ ꯃꯥꯟꯅꯕꯅꯤ, ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯣ ꯁꯣꯏ ꯁꯣꯏꯗꯦ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯃꯥꯔꯅ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯃ ꯀꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯑꯝꯇ ꯌꯦꯡꯒꯦ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯊꯥꯡꯗꯣꯛꯇꯨꯅ ꯀꯨꯃꯥꯔꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯀꯨꯃꯥꯔꯅ ꯃꯈꯨꯠ ꯑꯗꯨ ꯐꯖꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯅꯪꯁꯨ ꯐꯦꯛꯇ꯭ꯔꯤꯗ ꯊꯕꯛ ꯇꯧꯕ ꯃꯤ ꯅꯠꯇ꯭ꯔꯥ? नुपा अदुनसु होय हायरक्खि। मसिगी मतुंगदा अमुक कुमारना मखा तारई तसेंगना लायरबा मी ओइरबा नत्रगना फैक्ट्री थबक तौबा नत्रगा नोंमगी अफंग अफंगबा थबक सुबा मी ओइबा तारबदी नुपा असिगी मखुता मोटलिबा असिगुमना मोटकनी। नुपा असिगी मखुता नुंगतिगी थबक सुरकपनिना महाकी मखुता हाइगतलिबा असि येंगु। महाकी मखुत असि पाइरबा मतमदा थोट थोट लाउदे। मसिगी सु मथक्ता नुपा असिगी खुजिन मखादा मोटलिबा पकलिबा अमुबसिंग असे उरेदना मसिना ताकपदी नुपा असे तसेंगना लायरबा मीनी महाक तसेंगना थबक सुरगा नोंमगी चरा तालगा हिंगजबा मीनी हाइरिबनी। अदुबु राज नंगी नखुती तरु तनाली नंगी नखुत अदुदी थबक सुबा मीगी मखुत मानदे यामना सु थोटली। मसिगी मतुंगदा कुमारसु यामना चिंगनाबा फारमी मरम अदुना मखोइगी इमुंगदा करी करी लेबगे हाइबदु येंगननबगीदमक्ता इमुंगदा चंगखि। अदुबु कुमारना इमुंग चंगलक्पा मतमददी पियादी महाकी फमुंगदा फमदुना पिज्जा चादुना कोल्ड ड्रिंक थक्तुना लेरमी। मथंगी सिंदा यामना सावरबा कुमारना पिज्जा अमदी इसिंग बोतल सिंग अदु पुथोरक्तुना मपानदा कुमहै येंगदुना लेरिबा लायरबा नोंमगी चारा तांदुना चारिबा मियोइसिंग अदुदा हायरक्खि। नखोई मयामगी मरक्तगी लुपा 400 पीबा पिज्जा चाबा अदुगा लुपा 10 पीबा मिनरल बोतल दगी इसिंग थक्पा कना कना यावबगे मसिबु करम्बा लायरबा मीना तौबा थबकनो। कुमारना अमुक राज अमदी मितुदो ओनसिनदुना हायरक्खि नखोइना तोरिसे कैनो अखोइबु अपंगबने हायना खलिब्रा। तंजा सिदा श्यामना हायरक्खि ओजा कुमार आइसु मखोइ लाकपा मतमदगी मखोइसे हानादगी हौना चिंगनादुना लेरिबनी। मखोइसे इंग्लिशसु फजना हैबनी अदुगा असयामना तांगबा पोचैसिंग असिसु अंगांगदा इलाइलाइना पिजाबा ngami। लुपा 10 पीबा इसिंग बोतल से अखोइदी योटपा फावबा ngamjaroi ममल अदुगी खल्लुबदा ngasidi aina hanadagi chingnarakliba sing ado chumme haina khalle। मफम असिदा नौना लाक्लिबा राज अमदी मितु मखोइ अनि से मतम अमदा पैसा नुंसा यामना पाइबा मी सोइदन ओइरमगनी। अदुबु मखोइ अनि गी मफमदा करिगुंबा खुदोंथिबा थौदो अमा थोकपदगी मखोइगी कारबार मुटपरा नत्रगना मखोइगी लेजरिबा लनथुम पुनमक मांगखिबरा अमदी सोइदना तौरमलगनी। मरम अदुना इखंग खंगुदना मखोइ लायरबा ओइरकपा ओइरमगनी। राजनसु तंजा लौदुना हाइरई श्याम नंगना हाइरिबदो मदुमक थोखरे अखोइदसु। कुमार अदुना हाइरई करी थौदोक थोखरबगे। राजना हाइरई आइगे बिजनेस तौमिनरिबा आइगे पार्टनर अदुना अखोइदा नमथाक तौदुना अखोइ पैसा लोइनमक पुरगा चटखरे। इतुनसु इखंग खंगुदना खंगबय कैबय मासु हाइजलखि अखोइगे फैक्ट्री अदु मै चाकपदगी अखोइ पैसा पाइद्रे अखोइ लायरबा ओइरे। मानदबा पाखोम अनि से ताबा मतमदा कुमारना हाइरई नखोइ अनिगी वासे करम्बना असेंगबनो अदुगा करम्बना अरानबनो। कुमारना अमुक नवहौनना मखोइ अनिदा चिंगनाबा फावबा मतवसे उबदा राजना महाकी नुपी मितुदा हाइरई मितु अखोइगी मै चाखिबा फैक्ट्री अमदी आइगी फत्रबा मरुपसिंग अदुना अखोइदगी पैसा मुनबिरगा चेनखिबगी थौदो अदु एंगोंदा निंगसिंगहलाअगनु मदुगी खल्लुरबदी आई नुपादुदा यामना साउनिंगी। मसिगी मतंगदा वा अमु हना पलाअगनु हाइदुना मागी नुपीदा चैसिनरमी। मागी नुपी मितुसु तंजा सिदा कपसिनदुना अखोइदी यामना लायररे अखोइ लाइबक्से यामना थी हाइदुना कपसिनरमी। मखोइ अनिगी मतवसे उबदा श्यामगी नुपी तुलसीना चंगलक्तुना मितुदा कपलनु यारे हौख्रबदी हौख्रे हाइदुना थेमजिलक्खि। मफम अदुदा कुमहै येंगदुना लेरमलिबा मियोइसिंग अदुनासु राज अमदी मितुसे
tasengna lairaba mini haiduna thajaba horakhi kumarna hairei matungdadi asigumba atangba pochai singase angangda pijaganu nakoina nongmagi chara tanduna phanglaliba paisa do atangba pochai singase nasada pija tholabadi nasa kamdongna school tamangadori Raj nasu matung tawraroi hairakhi masigi matungda Shyamna mu hairei Raj madugi damakta kesu waranu mafam asida leiriba miyoi singase engondagi hona pari puri haktatagi hona lairaba mi ngaktani lairaba miyoi amana kamdongna hawjiki samas asida hingani haibasi ekhodi hanadagi hona phajana khangi maramaduna nangbusu lairaba amoina kamdongna hingani haibadu aina nongoda soidana takpigani mayam ngangnariba si taraba matungda kumarna wakhal ngai khalaba matungda mahak chalage haiduna tholakhi adubu mahakna chalamda hairami nakhoigi application ase hawjiki oinadi ai approve tawkhiroi adubu ai matam kharagi matungda amuk hana laktuna nakhoi karamba phibamda hinglibage haibadu yenkhigani madugi matungda nakhoigi application ase approve tawgani hairami mathangi sinda Shyamna Rajpu ayu ngantadagi hauna mahakna factory da thabak suba chatpa duda yahonana ba hautorakhi Shyamna thabak chatpa duda Rajpusu pubirakhi asomdana mityusu makoina leiriba mafam aduda sarkargi ising yenba lakliba tenki sing adudagi ising launanaba lakhi adubu mitudi mafam aduda lakpa kuidri minauni khangladuna mafam aduda leiramliba miyoi sing aduna magi taranda ising munbiduna mitudagi ising yakhi tawriba matawasida tulsina mitugi michangchangladuna hairakhi mi anwba asigi singda nangna munbiriba do kari maramgino nupi aduna ilailana haidorakhi nangi tarandagi ising munba natte maramaduna tulsi nangdi tumina layu masigi matungda tulsina mitu da hairakhi mitu nangi tarandagi ni maane ising lauribase maramaduna nangsu khallo nangi imungda ising amta leiktaba aduna phabra natragana nupi sida wa phajana hainaraga mangondagi ising laubana phabra masigi matungda mitu su nungsanaga sabane wanaga wabane yamna sauning luba haibadu oirmale magi taran huranduna ising yaribe nupi adugi bartin na chingba singado loina langkhairami aduga hairakhi nasana sagi taranda ising yaw madu haitragadi ising yarunu haina yamna thina cherami masigi matungda mituna mahaki tarana aduda ising yarami aduga mana aduda leiriba miyoi sing aduda nakhoi kana kana leiri aigi tarandagi munduna ising yaba pamba sing tholak o mituna sawriba matawasi ubuda mana aduda leiriba miyoi sing adudi tumin tumina leinarami matawasida tulsina hairei tu nangna torido yamdi phajare adubu nangna sawbado kharati henmela male asomdana Shyamna Rajpu mahake factory duda karamna thabak tawgani haibadu takpirami adubu Rajti Shyamna takliba singadu nachangna amta taramde Rajna nachangna tadaba aduna maram oiraga mahana thabak tawriba mafam aduda asoi nga mayam ama tholami asoiba sing aduna maram oiraga manager aduna Rajta yamna cherami aduga soiriba amang ta tholiba pochai sing adugi mamal Rajki khusumal degi kakkani haina hairami asomdana mituna ising lauraba matungda makhoigi ration card sijenaduna sarkarna yeliba chengcha adu launanaba lakhi adubu mituna makhoina yeliba cheng adu phatte aduga makhoina oliba share masing adusu watle haiduna sarkargi official sing aduga mare yanarami mituna su mahaki ising munkhiba aduda mahana khara sausinaraga magi taranda ising yaba phangba adugumna yagani khalladuna sarkargi official adudasu yamna sauna wa khara hairami adubu sarkargi official adunadi makhoina chengcha yoliba dukan adu thong lonsinki aduga hairei nakhoi kanamta ngasigi oinadi ration amta phanglaroi haibadi chengcha yelaroi haibani thong lonsinkiba aduda mananakpada leramba chenglakba lakpa miyoi sing aduna yamna sauna mituda cherakhi tulsina mitu bu chingtholaduna hairakhi karigino mitu nangna sarkargi thabak toba mi siga khanari base sarkargi thabak toba mi ga khanarabadi nang mafam asida koina hingba ngamloi makhoina cheng piningba matamda pigani piningdragana tokani ngasidi nangna khana horuba adugi tanja lauraga makhoina thonglon sinduna chatkhare ngasigi oinadi chengsak amta phanglaroi wahai asida mituna mu hairai tulsi nangna hairibadu karino ngasaina amuk aigi hak phangnanabagi damakta mi khanaraga aigi hak to lawhai aduga hojina amuk aigi cheng saruk ado mapung phana phangnanabagi damakta wa hairuba matam asidana amuk makhoigadi manaruno makhoiga khanarunu amu hai amuk khanau hai amuk khanaganu hai karino nangna hairiba singase wa amuk hairinge matamda amutangda pulapun haiba yadabra tulsina hairai mitu lairaba haibase ngasi oininge hadun hekta oiba yaba natte lairaba na kamdawna hingi haibase masi khangnaba honabada ilailana hekta khangoi aduga lairaba singna kari problem thangnari haibase su ilailana khangoi matam matamgi matung ina tamna khanglakani problem su tamna yamkhalakani asomdana factory da rasu magi thabak mayam ama torami adubu mahaki ayama punsidi arum ayangi thabak sida toraktabani na mahakti pochai khara thangkatpa aduda yamna warami mahaki awaba matawadu ubada Shyamna su mahaki matengdi yamna pangbirami mathangi sinda nungdangni Raj amadi mitu numit chupa ama hingnanabagi damakta thabak wana sururaba matungdadi numidangda makhoigi leiriba paraba mapa aduda tumba matamda mafam adu tumba nungai natraga nungaite haina khidre numit chupa warurabanina ngaihaktang oirabasu shanti lena pothaduna lenarami asumna hiptuna lenaringai tanja asida
Mituna hairaki Raj nangna factory dagi ngasigi phanglakpa nangi khusuman adu aingonda pisilaktri. Raj na hairai aina factory da thabak toba matamda aina soibadagi pochai mayam ama thadakhi maram aduna pochai sing adagi mamal kakthakhranga ai khusumal adu amta lemhaudre maram aduna aigi di paisa amta phanglamde. Adubu Shyamna mahaki phangliba khusumal adudagi paisa khara khaidoktuna aingonda pirakhi aduga hairai yum amagi nupana thabak suba chatkhraga mahangna imungda halakpa matamda paisa amta pusilaktaba haibase masi haunadaba thabakni. Nupa aduna purakliba paisa aduna imung yawar pa menagadoribani hairakhi. Mitunasu asumna hairakhi aidi ration joliba officer aduga khanarubadagi aigi ration saruk ado phangdre maram aduna tulsina makhoi imungi phangliba chengcha adudagi khara khaidoktuna aingonda pirakhi aduga hairai chakhaw hanglaga chara helaga tumbagi awabado aikhoidi yamna toina thenarakle madugi awaba do khoi imungda thengna hanba pamde ichanupi piyabu chara helaga tumhanba pamde haiduna masamaki imungi chananaba chengsing adudagi khara khaidoktuna aingonda pirakhi. Asumna ngahak alai laita wari sanaraba matungda Raj amadi Mitu wabana heman khiduna optaba makai tumtharami. Mathangi senda Raj amadi Mitu lairaba singa tona tinaduna leirakpa maramna mafam aduda leiriba miyoi sing aduna hingliba punsi mahing aduda makhoisu tamna tamna honglakhi. Masida sunate mafam aduda leiramliba angang sing aduna piyabu mitopni haina khande. Mafam aduda leiramliba miyoi sing aduga piyagasu yamna nungsi chanana yamna nungaina angang ama oibagi yamna harauna makhoi punna sanaduna leirami. Matam amada car jeep thauduna ananba yumda leiduna atangba phirong setpa matamda Raj amadi Mitu harauba haibadu oikhide. Makhoigi manakta leiriba yumthangnaba miyoi sing aduga kanana heli natragana kanana wali haiduna changdamna aduna ta leikhi. Maram aduna matam aduda makhoigi mafamda awada pa leitaba tarabasu makhoi tasengna nungaiba haibadudi oikhide. Adubu makhoina mafam asida leiraklaba matungdadi mafam asida leiriba thamoi senglaba chamjaraba miyam sing asiga tona tinaduna leirakpa asina makhoisu mafam aduda leiriba miyoi sing adugumna yamna chamba mongda punsi hingba haurakhi. Makhoigi leijariba khara aduna mayamga yenaraga chaminaba aduna makhoidasu tasengna nungaiba haibadu oirakhi. Matam kharagi matungda Hindi gi oja Kumar adusu amuk hanna Raj amadi Mitu gi mayamda inspection lakhi. Mahak lakpa matamda Mituna mahaki imungda leijaba potchai khara sijinaduna cha lolami aduga cha adu pirami. Mituna ikai na hairakhi Kumar aikhoigi cha aduda chini di yaudrabani aikhoigi cheng chini yeliba nupa aduna handakti aikhoigi chini do khara kauna pirakle maram aduna aikhoi imungda chini amta leitre. Masigi matungda Shyamna Raj ki makhutto pairaduna Kumarda ulami aduga hairai sar Rajsu aigi tung inaduna factory da thabak surabani mahaki makhuda se yengu ana sarna laklamba matam aduda oiramliba phibam aduga hojikadi yamna khenarabani. Raj amadi Mitu gi honglakliba mong matawdo ubada Kumarna hairakhi aina di makhoi ani se angangi emission phangnanabagi damakta lairaba sasinabra haina khallubani adubu makhoi ani di tasengna lairaba oirame nakhoi gi angangi application adu aina approve tawbirani. Masigi matungda amuk Kumarna hairai Shyam Raj nakhoi ani gi angangi emission tawnanabagi damakta lupa 1,20,000 di deposit tawdaba yaroi. Shyamna hairai emission fee amadi tuition fee di free oini haibadaine. Kumarna hairai hoi adubudi free oini aduga lupa 1,20,000 asidi angang singi extra curricular activity tambagi paisani. Haibadi makhoida isai sakpa swimming amadi jagoi atai atai na chingba tamnabagi paisani. Paisa asida makhoigi field trip amadi excursion picnic da chingba chatpagi su yaukhrabani. Raj ti ngahaktang masana masabu lairaba mini haibase kauthoklure maram aduna ilailai hairai hoine lupa 1,20,000 adubudi thirage. Shyamna su ngakladuna hairai kaino lupa 1,20,000 haisibo. Tanja asida Raj su mahak lairaba sari haibado gyan tarakle mahak su Shyamna toriba matodu matung iladuna hairai aduk yamlaba lupa 1,20,000 do kamdongna thigadoribano. Shyamgi nupi Tulsina hairai akhoigi mohangi damakta di aigi leijariba sana lupa singse kaitholaba matamda lupa 1,20,000 adudi suba yai. Tanja asida Shyamna hairai Raj nangi di kamdongna nachagi paisa thigadori lupa 1,20,000 haibase yamkhraba paisani. Raj na hairai adugi damakta di kesu khaluno aina thokpa yanana basilage sarkar dagi loan lobra natragana bank dagi loan lobra ama tawrage. Shyamna mo hairai nangi thabakti factory da tawriba adudi confirm oiba sunate madudi matam khara khaktagini maram aduna nangonda kanamtana loan pira oi. Matawase ubada Kumarna hairai masigi paisa se thidaba tarabadi angang emission toba yaroi paisa gi problem yamna leigadabu oiba tarabadi sarkar gi school amado ena ming chanbiro. Raj amadi Mituna hairai madugi damakti kesu khalunu angangi paisa du ekhoina soidana thigani. Adubu Shyam amadi Tulsina di Raj amadi Mitu gi damakta yamna warami paisa do nakoina kadadagi lawgodoribano. Raj amadi Mitu gi damakta makhoi ani na wabirami. Mamaida Raj na Kumarda yamna kanna haijarami ichanupi gi damakta di aina ngamnanaba paisa thigani ichanupi gi emission aduda fixed ohenbiyu. Mathangi sinda Mituna losanduna thamliba makhoigi ATM card adu lokthorei aduga Raj ta pirami aduga machanupi gi emission tawnanaba paisa adu ATM dagi loktholuro haiduna hairami. Masigi matungda Raj na ahing nongyai da hogatuna mi loina tumna khiba tanja adu yengladuna mahaksu tuminna paisa adu bank dagi lokthoknanaba lakhi.
Mathangi sinda Raj na ATM dagi paisa laukthoknanaba honnaringai tanja asida ikhang khanghodana Shyam su ATM aduda changlakhi aduga hairai Raj nangna torido kaino Raj wa khumpham leramde Raj na hairai ichanupigi emission tawnabagidamakta ATM asidagi paisa laukthoke haiduna toribani haidi paisa hurange toribani hairakhi wahai ase taba matamda Shyamdi yamna pakhalami Raj pu police na phabikhiba tare haiduna Raj nangna tawge khaliba thaba adu tawganu hairami tanja asida Raj na lauktholamba paisa adusu ATM dagi tholakhi adubu Shyamna di paisa adu laurunu nangna kariguma paisa si laurabadi police na nangbu soidana phabirani haiduna Raj pu namduna mafam adudagi chingthoktuna pubirakhi mathangi sinda Raj amadi Shyam wari sanaduna lerami Raj na hairai ai ichagi emission gi damakta paisa huranba asinatrabadi atopa thaba amta leitre Shyam na hairai nachagi oirabusu mingondagi huranba habadudi phatte asumna makhoini na sorokta chatuna wari sanaringai tanja asida makhoigi maningda gari ama lakliba adu Shyam na urami masigi matungda Shyam na ai mapan amta tholuge nang mafam asida leramu hairami masigi matungda lakliba gari adugi mamangda Shyam na lepsilami masigi matungda gari aduna Shyam bu thomtatlami Shyam di chaina khangba ngamdabadagi sorokta tharomalo onduna lerami gari gi driver aduna su yamna pakhatpadagi chenthorakhi masigi matungda Raj na chensinduna driver adugi makhori melami aduga gari thawada phajana thaude haiduna yamna sauna nupa aduda phuba horakhi Raj na mu makha tarai nang haujima khudakta ambulance kawgadabani aikhoi hospital da chalaga sokliba nupa asi hospital da pudaba yaroi gari driver aduna mahake phuri khawde yariba paisa adu puthoraktuna hairai paisa asi lahoro aduga yasanarasi aichu chatkrage nakhochu chathoro Raj na yam sauna hairai migi punsiga paisa ga hekta manaba yabra nangna paisa khara piraga hekta loshanba yagadaba waramase adubu tanja asida nakanda leriba Shyamna driver aduna piriba paisa adu laurami aduga hairai mafam asida loshinarasi yare nang chatkhro maramdi accident haibase tambang banapte nangisu naral khara yauri aigisu iral asoiba khara leramgani mathangi sinda Raj amadi Shyam sarkar ge hospital amada lerami Shyam gi makhut adudi sorok mathakta tusalluba amadi gaina thomkhiba aduna makhutta I yamna tholami Shyam nang asai driver adudagi lahuwa paisa sing adu Raj ta pirami aduga hairai Raj paisa se lupa lishing kunga jahumni nangi nachanupigi emission tawnabagidamakta waliba paisa se lupa lishing ahumga jahum khata ngairabani maramaduna aina piriba paisa singa se sijinaduna nangi nachanupigi emission tawnanaba paisa adu thorang tawro wahai asi taba matamda Raj na yamna ngakladuna hairai nangna gari mamangda chongchiliba ado aigi ichanupigi emission phangnanabagidamaktara aigi ichanupina emission phangnanabagidamakta karigidamakta no nangna sugyam sauba risk ama loribase Shyam na hairai Raj nangi nachanupido sarkar gi school da tamhanba pamra Raj Shyam gi mataw asida wa khumpham leramde tanja asida nurse ama tholaktuna Shyam bu manungda dressing tawnanabagidamakta kaushinkhi mathangi sinda TV gi pawda asumna yarakhi Delhi Grammar School da lairabagi kota da form thajilakhiba mayam adugi maraktagi form 10 amadi cancel tawkhre form 10 adu ENAK-KHUNBA mama mapana lairaba sajuna form thajilakpa oiramle maramaduna makhatana pamdaba thoktok thoktanabagidamakta handak chahigi oinadi lottery lokhatkadoriba ojasi principal machabangna lokhalagani paw asigi matung inadi Raj ki macha PA gi selection phangba natraga phangdaba haibasi pura dawda leire mathangi sinda Delhi Grammar School gi lottery numit adu orami lottery adu yaunabagidamakta Raj mahaki imung manung macha loina puduna lakhi Shyam su mahaki imung manung puduna laklami makhoigi mallaba lairabagi visual sing adu setuna laklami ngayak leiraga principal aduna lakliba parents sing aduda welcome speech pirami welcome speech aduna loirakpa matam aduda principal aduna lottery haunanabagidamakta lottery gi chapu du yauriba angangi maming iraba che sing adu amamam to ina lokhaladuna lottery da mai paklaba angang sing adu gi maming lakthoklami angang sing adu gi maming mathang lakthorakpa aduna Raj ki machanupi Pia gi maming su lakthorakhi Raj ki machanupi Pia gi selection phangba aduda Raj yamna harau jarami mitu su harau bagi ngomkhai leramde makhoiga lakminariba Shyam su Pia gi admission phangba aduda yamna harau jarami mahaki hek machamak admission phanglabagumna yamna harauki asumna harau ringai tanja asida Raj nasu Shyam da mahaki machanupa Mohan gi su maming soidana lakthorakani Mohan su soidana khalakani haiduna hairami asum tawduna Mohan gi maming lakthorakpa ngaina sum lerakpana lottery edu lochilakadaure lottery lochilamdai adudadi Shyam su pakhatpa horakhi makhut phawon nikpa horakhi adubu laibak thibadi Shyam gi macha Mohan di mahak school aduda admission phanglamde mahak lottery edu mai paklakhidre mathangi sinda Shyam lottery hall adudagi mamittagi mapi taraduna kapladuna tholakhi mapanda leramba ukhong amada ngatharaduna kapladuna lerami mahakna kapliba matawadu ubada mahaki machanupa Mohan hairai baba kari maramgi damakta kaplibano aina soibadagi aigi lottery duda ai khalaktabra aina soibo oiragadi ai lanjare baba machagi sigumlaba wahi sitaba matamda Shyam kapatoklami machabu themlakhi Shyam na hairai nangna dawyadabagi natte dawyadribadi school asini nangdi khwaidagi hena dawyaba angangni aduga
nangumba maramokpa haiba inba lairik laisuda thawai yauba angang amana school asida tamba phangdaba haibase school asigi maraibak thibani adugane mohan school asida admission taunabagi damakta lottery da nang yauraktre haiduna nasana nasabu daw yadaba mini haina khanjabado madudi tawganu nangde ipagi famda khwaidagi hena dawyaba angangni ayaki ichani asumna shamna machanupabu themladuna machanupabu yamna nungsina konbirami shamde machanupabu kona kona kappasu leblamde mapa masagi asigumlaba nungsiraba matawasida manakta leramliba ras amadi mitu kari hairaga shamna nungatribado themgadaba no haiba khanglamde makoidi tumina komhai yengduna lerami mayam thawai nungainadriba mayamgi tawpham lafam khangnadriba matawasi phananabagi damakta shamna hairai Ngasidi ichanupi piyagi admission phangba numitni maram aduna ichanupi ne chaningba henjang ama aina pijagadoribani mahakkidamakta aina party ama tawgani adubu ras amadi mituna tawganu haiduna hairami shamnadi machanupi khalakpanina soidana tawgani haiduna mahakki phirikhaud yauriba paisa khara adu puchoktuna masing thirami tanja asida tulsina su mahakna hanadagi hauna losinduna thamjaba mahaki alaiba paisa sing adu su puthoraktuna shamda punna pirami shamna paisa sing adu punna masing thiraba matam aduda lupa chahum di sujare makhoi anina leita tungchan jariba paisa ado ras amadi mitugi machanupina admission phanglakpa aduda harauduna angang singi pija amadi leiba konaragani haiduna angang sing adu puduna pija pijanabagi damakta chatkhi ras amadi mitudi makhoina tawriba ado karino khantharubada makhoidi yamna ningba kairami mathwai su yamna nungairamde asuk yamna chamjakraba lairakraba thamoi senglaba migi mateng panglage haiduna takhalliba syam amadi tulsigi machanupana phangjagadoriba mohangi sit adu makhoina munbirabra haina phawba khankhi mathangi sinda ras amadi mitu makhoigi mayum aduda hananaba sem sarami makhoidi makhoigi watpa leitraba phajaraba yum basan biharda hangadoribani adubu makhoina chalamdai asida mafam aduda leiriba miyosing aduna chingnadanaba haiduna Delhi Grammar School manakta yum amada thabak taunanabagi damakta ras ki thabak phangle maram aduna yumbuna yadabadagi ras amadi mahaki emung manung pulap yumbu udagi yumda leiraga thabak suru doini haiduna hairami makhoigi lekai aduda matam kharada oirabasu leminariba miyam sing aduna ras amadi mitubu thenba tholakki shamna chalamdaida ras tahirai ras nangna atoppa mafam amada thabak tauduna leikhrabasu mafam asida lehoriba ekhoibudi kawgunuko ras nahirai sham itaw nangbudi aina punsigi kawraroi tulsina su mahaki imungda leijaba cheng hawai khara puthoraktuna mitu da pirai aduga hairai aina nangi damakta yom leba cheng hawai khara asina nakhoina yum anauba aduda leiruba matamda cheng chak lepham tukan kadai da lebage haiba thepam khangjenge matam aduda nongnini da oirabasu masina mateng oinaro asumna mafam aduda leiriba miyoi sing aduna ras amadi mitu makhoini da yamna nungsina bidai tawrakhi ahal masel khata bidai tawnaba natte mohannasu mahaki mamanabi piya chatkigidawre haiduna piyada yamna nungsina bidai tawrakhi mathangi sinda ras amadi mitu makhoi basan bihargi phajarba yum aduda awana pa leitraba imung aduda yamna ahawba henjang thongladuna dinner chananaba sem saduna leirami adubu makhoi ani gi maithongdadi yamna harawbagi mamidi taramde ningba kaibagi mami oina tarami mituna mahaki manakta leiriba invitation card adu putholaduna hairai ras aikhoigi yumthangnabada leiriba miyoi singasina aikhoigi chanupi piya Delhi Grammar School da admission phangle pau tabadagi laikai asida leiriba Delhi Grammar School da tamba angang singi parents sing aduna ekhoibani busu makhoigi manakta party yawba lau haiduna invitation ama tawrakli ras na invitation card adu langthoi aduga hairai mi amaga bu chap manai hana khanba ngamdaba awang anem khaiba miyoi sing aduga ai makhoiga puningde makhoiga punna chak chaminaba makhoiga party tawba ai pamde masigi matungda mituna hairakhi ras chak to khara chanaba tawro nangna pamjai haiba henjang adu oina thonglabani ras chak charamde yamna thawai nungai tan hairai mitu nangsu amta khalaga yengune mahaki macha sunataba aikhoi ichagi admission taunanabagi damakta mahak sigani haiba phawa khandaba makai gari mamangda chongshinduna ichanupi piyagi admission taunanaba paisa do mahakna lawrakhibani asigumlaba thamoi senglaba minungsi chawraba nupa adugi macha nupa adudagi admission gi set adu mulakliba aikhoibani dagi hena phattaba mi asibu kadaida leiramkhigadage Rasti wakal sing se khalluba matamda mahakti chak phawa chaba ngamlamde chak maru ma phawa charamdana tuminna hogalaga chatki mitu su mathamoida yamna nungairamde yamna thawai nungaitana phamduna lehawi mathangi sinda ras amadi mitu sham gi machanupa mohanna tamleba sarkar gi school adu karamba phibamda leiribage haiduna yengba laklami school adu gi soklaba phibam adu ubada ras na hairai school asidi ekhoina thaina tamlakpa school adu ne hena yamna phai haujikti sarkar gi school singa se lokhatpa yadre loina akaya toinga tangaire School adugi principal aduna hairai chummi sarkar gi school singa se phibam yamna sokchille
पैसा पुथोक्तुना सेंबा ngamgadaba लेबाक asigi achau asang phamthon phamnaiba sing adugi macha singdi school asida tamde maram aduna school asida makhoigi miyengsu changde लेबाक asigi masak nairaba phamnaiba sing aduna makhoigi macha sing ado sarkar gi school asida tamba tarabadi sarkar gi school asida su makhoina soidana makki miyeng changlakani madu eba tarabadi sarkar gi school sing asigi phibam soidana phagalakani adubu laibak thibadi sarkar gi school asida di lairaba mama mapa gi lairaba macha ngakta tami maram aduna school asida kanamtana miyeng changbide wahai si taraba matungda mitun hairei akhoi su school asida akhoi ngamjaba mateng khara tauge haiduna laklibani masigi matungda principal aduna school adugi leiba ka khuding changduna angang sing aduna lairik tamliba mawong sing adu ras amadi mituda uhalami angang sing adu classroom da makhoi ge phamnanaba bench phawba leramde maram aduna makhoi di leiba makhada phak khara thaduna bora khara thaduna lairik tamlami school aduda satra angang nupa macha amadi nupi macha gi tonganba washroom leite mayam apunbagi washroom adusu yamna phibam soklaba phibam amada lerami manamsu yamna chelami miyeng changbidabana maram oiraga asum chana principal aduna wari sarai school asida phamnanaba desk bench leitriba amadi washroom na chingba yadriba se sumna khaki lupa lakh amatang thadaba tarabadi school asigi phibam se kharadi ahongba lakani karigumba nakhoi ani na school asida donation tawba tarabadi nakhoi ani gi naming do school asida chauna thetpa yai school asida tamliba mama mapa singna su nakhoi da sojana maki haraugani nakhoi na mateng pangbiba tarabadi Ras na hairei adugumba ming igadaba mayamna sakhang binabagidamakta aikoina school asida mateng pangge haiduna lakpanate aikoidi mafam asida aikoigi ngamjaba kharadang oirabasu mayamge kananabagidamakta school asida mateng pangjaramge haiduna lakpani ras amadi mitugi phajaraba wahai asi taraba matungda principal aduna school adugi leiriba angang sing adugi haijaraba talent sing adu mathang ulami angang sing adu saireng thibana thiba jagoi saba haibana jagoi saba musician oiningba angang singna mafam aduna leiriba konle kokta khara khomjinduna tan theladuna yamna phajaraba isai saktuna leiriba sing adu uba matamda ras amadi mitusu mafam aduda leiriba angang sing adugi mateng oinanabagi damakta achauba senpham ama donation tawrami mathangi senda school aduda leiriba angang singa loinana mapandagi thabak suba mi khara neklure aduga school aduda moliba chairiba khudimak loina sengdoklami school adugi mallaba jingga machu koktharaba phanglang singado loina anauba machu sangkhre anauba jingga loina sindokre school sengba sagatpa adu khata natte ras amadi mituna school aduda tamleba angang sing adugi lairik laisu tamnanaba lairik boy che kolom na singba kaya amsu donation tawrami school aduda desk bench leramdaba adu desk bench loina lere lairik leiba ngamdarba mama mapa singi masa sing adusu masa gi lairik paijaduna makhoi na tamningliba lairik adu mapung phana tamba ngamjarami mathangi sinda syam gi masanupa mohan adusu mahangna school dagi phanglakpa english ki lairik adu phaktoladuna yamna hauna english paaduna lerami mahangna pariba english adu taba matamda syam amadi tulsidi mamintagi mapi takhiba khangaude yamna haraurami maram aduna syamna mahaki machanupana tamliba school aduda laklami aduga principal aduga unarami syamna hairei karamba laina jadu torokpadagino school asigi honglakliba phibamase aduga kanana mateng panglakpadagino lairaba nongmagi chara tanduna chajariba aigi chanupabu english paba ngamhanbiribase school asida mateng pangbiramliba miyoi sing adubu ai isamak chatuna thagat wahai kharada oirabasu haiba pamjai haiduna yamna thamoi sengna principal aduda haijarami principal adunadi ahanbada ras amachung mitugi leifam adu haidu haiba yaramde maramdi ras amadi mituna makhoina mateng pang haibase kanamta da khangan biganu haina hairami adubu syamgi thamoi senglaba matawadu ubada principal aduna ras amadi mitugi basan bihar gi mayumgi address adu pirami mathangi sinda syamna principal na pirakliba address adu da lakpa matamdidi yum aduda ras yamna nana address heladuna lerami mahak ubamaktada syamna hairei ras nangdi mafam asida kedoramliba nanggi dress kayam nana lerame ikhang khanghodana ras na syam ubamatamda mahakti kari wa haigadabano khanglamde mahakti chap jungna leptuna lerami ras na ingangawna leriba matawadu ubada syamna hairei ai bhab loina tare ras nangna thabak toriba yumbu osida nangna wari pumbali duna yumbu osina ekhoigi school aduda mateng panglakpa soidan oiramgani rasu hoi chumi ekhoigi yumbu na mateng pangbani haina hairami syamna hairei ras nangna hojik phawba ekhoibu kaubiramdaba se ekhoigi di yamna laibak pharabani hairami ras na sohairei ekhoigi yumbu do yamna phabani mi loina mong mateng pangbani mati syamna hairei nakhoigi yumbu do amtang unaraga mangonda ai thamoi sengna amtang thagat wahai kharada oirabasu haijaramge hairami ras na syambu khambaga nanghaude syam emungda changlaktuna makhoigi yumbu lakpa ngaiduna lerami rasti kari tawgadabno khalubada tawpham khanglamde ingau khai lerami ras tawpham khangdraduna manakta leramba tawel ama paiduna yum madugi floor adu taithoktuna nanthokuna lerami ras ki matawase ubada syamna so hairei nangna tomda tawdo sharupudi ibani puna tawthoasi nakhoigi saradu lakjringeida asi hairaduna manakta leramba sumset ama pairaduna syamna su sumset setpa horakhi
asumna makhoi ani pakthaduna sumsituna leringai tanja asida Raj ki mayimda thabak tawbi makhoi gi helper adu su lakhi yum masigi yumbuna makhutta phi ama paiduna makhoi gi floor da tariba pochai sing adu sengdoktuna leramba mataw asi ubada makhoi gi helper adudi yamna matha sarami chenchinduna Raj na pairiba tawel adu mulli aduga harai tawel se engonda pibiro ayena sengdokchage Raj na muk ingit tawraduna harai nang manungi ka do sengdokluro aina masigi ka se sengdolage harami adubu mahangna tawriba ingit adudi makhoi gi helper aduna khanglamde helper aduna di Raj na pairiba morpa tawel adu pirau ka adu mahangna sengdolage haiduna sikhang khangduna lerami mataw se ubada shamna harai Raj na mafam asida thabak su ge hairi se adum sualo nang atopa kada sururo yumgi yum chamanabani nang na mafam asida sengdolaba su chamanai atopa kada sengdolaba du su chamanai shamna harak liba wa adu taraba matungda makhoi gi helper aduna wakhal ama lana khalami mahaki mahutta leiram liba sham ase anaubo ina thabak neklabani haina khalami maram aduna helper aduna yamna thawai nungaitana kapli tawraduna harai sahab aibu yum asidagi thabak thadat pi ge haiba tarabasu aingonda hana isa khangna haibiramba yadabra ai leina mi anaubo ma nekchaliga aingonda ikaiba pidi bi se karigino shamna harai karigino nupi nangna Rasta sahab haina kauribadi helper nupi aduna yamna sauna harai yum asigi yumbu asida sahab haina kaudrabadi kari kaugadoribno Raj ki asengba masak khalangpa matamdadi Shyam wa phawo ngangba ngamkhidre Shyam di ngakpagi ngamkhai leiramde Raj na yamna tamna harai Shyam aina tawkhiba thabak singado icha nupi gi damakta khalaga tawkhibani nangonda aina minum khiba adugi damakta nang aibu warabugonuko Shyam na yamna thamoi kaina harai lairaba singi chinjakti leibang asigi phamnaiba mantri mandol singna munbikhre aduga lairaba singi lambuna Tikadar achouba sing asina sendong kharagi damakta munbikhre aduga haujingna amuk lairaba ekhoigi damakta sarkarna reserve tawduna thambiriba lairik tamnanaba seat sing asisu icha sing asidagi senjau paiba karbar wala nakhoina amuk munbikhre lairaba ekhoigi ichana lairik laisu haiduna english ngangba ngalmaklabadi senjau paiba ENAK-KHUNBA nakhoigi imungda thabak tawba mi leiraroi khanbagira icha nupana lairik tamnanaba phangjariba hak asi phawba nakhoina munbiribase Raj na harai Shyam aidi adumu wakhalamta khanba laite aina khalibadi ichagi damaktani ichabu emission phangnanabagi damaktani Shyamna kapli tawraduna harai nangi na chagi siti phangle adubu nangnadi aigi ichagi maramdadi khalambra lairaba ekhoinadi ekhoigi icha singado aphaba school la tamhaninglamoi haina nangna khanbra ichana tamjagadaba school adudagi sit adu nakhoina munbire aduga hauchingna amuk pukchel chawba saraduna angang singna tamliba school aduda danga tawjaba sari nakhoina tawrakliba dana do ekhoi pamjade ekhoidi ekhoigi ichagi phangpham thokpa hak adu pami nangna ichagi maphamdagi munbiduna nacha nupida pikhiba hak aduni Shyamna wakhal ngai hakhalaba matungda harai Raj nangna suna chagi damakta khalaga nachagi phagadaba thaba adu tawkhi hajikti aisu aigi ichagi damakta khallage aigi ichagi damakta khwaidagi phai haiba thabakto madu tawrage hairamaga Shyam mafam madudagi yamna sauna chatkhi mathange sinda Raj amadi mitu makhoigi car du thauduna Delhi Grammar School da yamna thuna laklami Shyamna principal aduda makhoina tawriba phatraba thabak singa do haidringai mamang aduda Shyambu aroibo en amuktang oirabasu khamba yabra yenglusi haiduna makhoi ani yamna hathu laklami asomdana Shyam Delhi Grammar School yorakle mafam aduda leramba security amada principal gi ka kadaidano haiduna hanglami yamna sauna Shyam principal gi ka adu tamna lakhi adubu mahangna lakpa matamda Raj ki machanupi Piyana kaka Shyam nang laklibra haiduna chenchilakhi school aduda Piyana yamna harauna mamanabi singa sanaduna leramliba matawadu ubada Shyam mahangna tawe khaliba thabak adu ubangamgani haiba phawa thajaraktre Piyana chenchilaktuna Shyam ga wari sanarami Piyana Shyam da hangai kaka Mohandi school laktriba karigino mahakti karam kandagi school lakadoribano tanja sida oja ama laktuna Piyabu kaurakhi Piyana harai kaka ai class angado matam yaure haramaga Shyam da yam nungsina kolami aduga bye bye haramaga mahak chatkhi Shyam na mamai onthorappa matamdadi mahakki nakanda mitu amadi Raj leptuna leramle Shyam na makhoi ani gi manakta changsiladuna harai aidi nakhoi ani gumba migi hak matpa ngamba minatte mafam asida aigi chanupi Piyana yamna harauna mamanabi singaloinena lairik tamjariba mahakki hak ase ai mangondagi matpa pamde mahaksu aigi chanupini mahaksu mafam asida lairik tamjarasanu Raj amadi mituna machanupi gi damakta mangonda hanjin minami mahaki machanupana phangpham thokpa mahaki hak adu phawa matpire haiba asi phawa khanglaba asida Shyamna machanupa gi lairik tamnanaba hak adu mahakna mahaki machanupini khanjariba Piya gi damakta aroibo ena kathoklamlaga mahakti mafam adudagi yamna ningba kaina chatkhi masigi matungda Raj mayumda hande mahakti principal ge ka tamna changkhi
Mituna mabu yamna khamjai nangna chalibu maike do onare principal ka da changanu Raj ibani na ichanupi gi damakta awana kaya ama khangduna sit ase phangjakibani nangna adugumna tawrabadi ichanupi da dak ama lehoragani ichanupi gi damakta khalaga nangna tawe khaliba thaba ado tawranu Raj na hairei mitu ibani na tawkiba thabak singado ibani na tasengna thamoi sengna khona duna phangkiba emission nate ibani na tawkiba thaba adudi mingonda namthak tawani ranba amagumna huranbagi sajat chaladuna ichanupi gi emission ado phanglakibani Raj ki thamoina chap jungna leptuna laikiba ase mitu su khanglami mitu na aroi boina hairei Raj ngasi phawada aina haiba wa khurimak nangna yaduna talakli adubu ngasi aina nangi na phamda haijariba asina aigi aroi boina nangonda request tawjabani masi matangdi yabiyu masigi matungda nangna tawning mathabak tawbada ai nangonda athengma amta leiraroi Raj na hairei mitu ibani hek thengnaba matam adudagina hojik phawa matam asida aina nangi damakta khwaidagi aphaba nupa ama haibado oiningki khwaidagi aphaba mapuroba haibado aina oiba pamki maramaduna madu oinanabagi damakta aina khonaba yaba khonakki adubu ai isha phattaba tarabadi haibadi ai isha se aphaba mi ama oidaba tarabadi ai se kamdauna aphaba changdamningai oiba mapuroiba ama kamdauna oigadoribano ai ichanupi gi damakta ichanupina yamna chauthukchaningai oiba yamna lemjaningai oiba mapa ama oiba pami aphattaba thabak tawba pamde maramaduna mitu ngasidi aige pamba se nangna thingba ngamnaroi hairamaga Raj principal gi kaduda principal ga unaba chakhi mathangi sinda Rajna principal lodaga unarami aduga principal da makoina tawkhiba thabak singadu loina wari lirami masigi matungda Rajna hairei ichanupi gi sidado cancel tobiro aduga lairaba Mohan hairiba angang aduda mahaki sidado pibikharo masigi matungda principal aduna mahaki secretary kaushali aduga hairei ya hairiba angang napi macha lairabe kota da changlakpa mahaki phomodo lokthoo aduga general category gi marakta oina hapsin khro Principal ki matawaduda Raj ti ingangaglami kaino madam na topidi sibo hanglakhi Principal adun hairei Raj nangna toriba thabak ase aidi nangbu yamna thagatli nangna toriba se parents khudimang asumna tawgadabani Raj na hairei madam so lairaba imungdagi haurae haina pau tajai aduga madam na tobidiba ase karino aigi ichanapi gi sidado lairaba macha gi sit munduna lakhibani aigi ichanapi gi admission cancel tobiro Principal adun hairei chummi aisu lairaba kota dagi school asida laik tamlakhibani adubu aina laik tamlakpa matamda ilaina laik tamba haibadudi oikide aina laik tamlakpa matamda mafam asida leiriba senjau paiba macha masu singna aibu inthok thambiki aibu makoina party khuding amta invite tawrakte tongana taba angang haibado ai oikhi aibu mi oina mithana bikide adubune hojikti matam aduda aibu mi oina mithana khidaba aigi classmate sing aduna aibu yana naba chatli makoi gi macha gi damaktani haiduna aigi yaka yengduna thabak tawri aigi yaka yengduna wa ngangli aina makoida taw haiba thabak khudima makoina wahang pahong amta tawdana aina hairiba wa adu mapung phana tawri Raj na hairei adudi madam gi wakhalda Mohan da sedase piraroi haiduna chapjungna lepi khrabra Hare adu eba tarabadi Mohan ki larik tamnabagi hak phangnanabagi damakta aisu aina tawba ngamba khradi laigani aina kari taropage haibadu nang amuk yengu Principal aduna yam karemna dun hairei nangna complaint tawa chakadoribase police tara natraga mantri mandondara natraga kanadano ukil dara natraga na court ki judge tara adubune Raj makoi sing adugi masasu aigi school asida tamli haibase nang kawganuko nangna phana complaint tawrabasu nangi wado kanamtana tabiroi maramaduna angangi function haugadore auditorium da chatuna angang singna lairiba mafam aduda lairuro aduga nachanupa singna function da isai sakpa aduda nungaina khuba khuduna makoi kumhai yenguro masina nangi amadi nachanupi gi damakta khwaidagi aphaba haibado oigadoribani Raj upai kemta leramde principal ka adudagi mamai lukthara tholakhi adubu mahana tholakpa matamda matam amada makhoi imungda inspection laklamba Kumar hairiba oza adu thengnarami Kumar amadi Raj wari pumba sanaraba matungda karigumba plan amadi tawkhi mathangi sinda school adugi function haure function aduda principal na welcome speech piraba matungda function aduda school adugi angang singna isai saktuna jagoi sabagi program ama lerami adubu isai sakliba chhatra sing adudi Delhi grammar school da tamba chhatra ngaktani aduga jagoi sariba pung cholom thiliba angang sing adudi Shyam gi machanupa Mohan na tamliba school adugi angang singna oirami sarkar school gi angang sing amadi Delhi grammar school gi angang sing aduna punna tawriba performance adu loirappa matamda mafam aduda tiliba parents sing aduna khubak yamna kanna yamna hauna khurami performance adu loirakpa matamda Raj na stage mathakta kakhaladuna angang singi damakta ahauba khuba ama khubiyu haiduna mayamda khuba ama khuhalami masigi matungda Raj na muhairei aikhoige performance sida yaukhiba sarkar gi school da tamba angang sing adu gi damakta khuba ahauba ama khubira u haina laurami adubu mafam aduda tiliba miyam sing aduna khuba ama phawba khuramde masigi matungda Raj na hairakhi aigi nupidi English yamna haiba pami adubu aidi larik laishu gi matangda kemta khangde aidi lari haitaba mini English sungang ba haite
अदुबु ngasi अखोइगे सोसाइटी असिदा इंग्लिश ngangraba midudi class yaudaba third class ki mini haina launari maram aduna aigi nupinasu अखोइगे इसा असिबु इंग्लिश nganba अफबा स्कूल असिदा मिंगचनबा पामखी मरम अदुना स्कूल असिदा मिंगचननबगिदमक्ता अखोइना तौबा याबा तौखी दिल्ली की ख्वाइदगी मोटपा मफम ख्वाइदगी लाइरबसिंगना लैरिबा मफम भारत नगर हाइरिबा मफम अदुदा अखोइ युम होंगदुना मफम अदुदा इचानपीगिदमक्तनी हाइदुना एडमिशन फंगननबा लाइरबा सादुना लैखी इचानपीगी फॉर्म थाजनबा मतमदा सर्टिफिकेट कया लाना साखी अलानबा डॉक्यूमेंट पिसनदुना मिंगचनखी मसिदगी हेंदोक्तुना फत्तबा थबक कया अमसु इचानपीगी एडमिशन फंगननबनी हाइदुना इसाना याना तौखी असुमना वानो हनदुना इचानपीगी एडमिशन फंखी अदुबु इचानपीना फंगलिबा एडमिशन अदु अैगी तुंगदा लेपलिबा मराइबक थेहोरबा लाइरबा ममा मपागी मचासिंग असिना फंगजगदबा मखोइगी लाइरिक तमननबगी कोटा अदुनी इसम समना हाइरबदा अैना मराइबक थेरबा आंगांसिंग असिदगी मखोइगी फंगफम थोकपा हक अदो मुल्लगा इचानपीदा पीखी नखोइगी नमांगदा आंगांसिंग असिना उतखिबा मखोइगी टैलेंट सिंग अदो उरेदना मखोइदी सरकार की स्कूल अदुदा मखोइबु फजना लमजिंग लं ताकपिगदबा मी अमतसु लैबा नत्ते अदुबु मखोइना उथोरकलिबा मखोइगी महैसिंग अदुना ताकपदी मखोइगी मफमदसु मतिक चाना लाइरिक लाइसु तमगदबा मतिक चाबा इंफ्रास्ट्रक्चर मतिक चाबा फैसिलिटी लैबा तारबदी मखोइबु नबिनबा मी कनासु लैरोय असिगुमलबा तुंगी युम्बी ओरकदोरिबा आंगांसिंग असिदा एडमिशन पियु हाइबदा याद्रिबा स्कूल असे नखोइगी स्कूल असे ख्वाइदगी मराइबक थिरबा स्कूलनी रासना मुसु मखा तारई नखोइगी स्कूल असिदा नखोइना यामना चाउथोकना ताकलिबा शेयरिंग इज केयरिंग लेस इज मोर हाइबदो हाइरिबा वाहि परेंग असिगी असेंगबा अर्थ अदुदी नखोइनी स्कूल असिदा तंबिदे नखोइदी स्कूल असिदा चिंफा फाबा ओइना तंबी मियोइबगी मिनुंगसी मी अमगा करी मरी लेगनी मी अमना मी अतोपा अमदा कमदौना मतेंग पांगनी हाइबसे अैगी इचानुपिना नखोइगी स्कूल असिदगी तंबदा फंगदे अैगी इचानुपिना मराइबक थेहोरबा लाइरबा आंगांसिंग अदुगा मतम खरा लेमिनरिबा मतम अदुदा मियोइबा अमना चेनगदबा गुणसिंग अदु आंगांसिंग असिदगी तमलकलिबनी असिगुमलबा तुंगी असा यामना चावना लैरिबा आंगांसिंग असिदा एडमिशन पियु हाइबदा स्कूल असिगी प्रिंसिपलना यादे प्रिंसिपलना यादबता नतना अखोइगुमलबा मचागिदमक्ता एडमिशन फंगनबनी हाइदुना रानबा सर्टिफिकेट सादुना थाजिनबा ngamba अखोइनसु आंगांसिंग असिदगी मखोइगी लाइरिक तमननबा हक अदो मुनबिरिबनी प्रिंसिपलना ओजा अमा ओइबगी गुण चेनदे असुक फखरबा आंगांसिंग असिदा मखोइबु लाइरिक तमननबा चांस अमा फाव पिनिंगदे प्रिंसिपल असिना लाइरिक तमफम संग असिबु कारबार तौफम संग ओइना ओंथोकले मसिगी मतुंगदा राजना यामना चाउथोकना हाइरई असिगुमलबा मियोइबगी ममल खंगदबा छात्र अमदा लाइरिक तमननबगी उतोंगचाबा अदु फाव पिनिंगदबा स्कूल असिददी अैगी इचानुपी तमहलोय महाक तमनिंगबा मफम अमदा तमजसनु स्कूल असिददी सुंगतम तमहलोय मरम अदुना खुदक असिदगी हौना अैगी इचानुपीगी एडमिशन अदो अैना इसाना कैंसिल तौजरबनी इचानुपीबु पुदुना चलगनी राज के वाहै असि ताबा मतमदा लेरमलिबा पेरेंट्स खरदी खुबा खुनिंगखी अदुबु मखोइना लाकमिनरिबा मखोइगी नुपा नत्रगना मखोइगी नुपीसिंग अदुना थिंगबदगी खुबा खुनिंगलिबा ममा मपासिंग अदुसु खुबा खुबदी ngamlamde मपुरबगी फजरबा वाहे अदु तारबा मतुंगदा मितुना हौगतुना यामना चाउथोकना मपुरबबु खुबा खुरदुना ओगलम्मी मथंगी सिंदा स्कूल अदुगी गेट मपांदा राज मितु अमदी महाकी मचानुपीगा लोइनना सरकार की स्कूल अदुगी प्रिंसिपल का वारी सानदुना लेरमी प्रिंसिपल अदुना हाइरई राज नंगना अैगी स्कूल तमलिबा मराइबक थेहोरबा आंगांसिंग असिगिदमक्ता नचानुपीना दिल्ली की टॉप स्कूल असिदा तमगदबगी चांस अदो कथोकलिबा अदो मदुगिदमक्ता नंगबु यामना थागतली आंगांग असिगी लाइरिक तमनबगी हक फंगनबगिदमक्ता नंगना हाइखिबा वासिंग अदो मदुना अैगी ख्वाइदगी अपेनबनी अदो राज नंगी नचानुपीदी करंबा स्कूल अमुक तमहनबा तारिबगे राजना हाइरई मसेगी स्कूल असि नत्रबसु अतोप स्कूल मयाम अमा लेरिसिदी अमदा थिरगा लोइरे मितुना हाइरई अतोप स्कूल थिरुबगी मथौ तादे अखोइना वाना सेमगत चखिबा आंगांग मयाम अमनसु हराव हरावना तमलिबा सरकार की स्कूल असिदा पियासु पुन्ना तमहलसी मसिगी मतुंगदा मितुना प्रिंसिपल अदुदा हाइरई प्रिंसिपल सर नंगना हाइखिबदाइने स्कूल असिबु येंगसिनबिबा ngamba ममा मपा अमतना मखोइगी मचासिंग अदो स्कूल अदुदा थारकते हाइदुना ngasi अखोइना अखोइगी इचासे नाहाकी गवर्नमेंट स्कूल अदुदा थारा अगनी स्कूल अदुगी अवाद अपासु अखोइना सोदनमकी येंगसिलगनी मसिगी मतुंगदा प्रिंसिपल अदुनसु महांगना पुरकलिबा बस अदुदा पियाबु थांगतुना स्कूल तमना पुखी बस अदुदा तोंगलिबा आंगांसिंग अदुनसु रास अमसुंग मितुदा बाय बाय तौरमी आंगांसिंग अदो चटखरबा मतुंगदा राजना मितुदा हाइरई मितु करी नुमिनो ngasi नंगना इचानुपी पियाबु सरकार की गवर्नमेंट स्कूल तमहलिबसिबो इचानुपी मितुना सरकार की गवर्नमेंट स्कूल असिदा तंबा तारबदी इचानुपीसु अैदौना तौरनी अैगुमना लाइरिक हाइररोय मितुना महाकी नुपा रास्ता मुन्ना येंगलदुना हाइरई इचानुपी पियासे नंगुमना तौबा पामी नंगी नगुलदो इचानुपी पियादसु चेनबा पामी नंगुमना नसागी आइडियादा नसाना थाजबा ngamba नसागी आइडियादु नसाना फॉलो तौबा ngamba मसिगा लोइनना मीगी अवा अनासु उबिबा ngamba मीगी मतेंग पांगबा ngamliba नंगी थमोय अदो इचानुपी पियादसु चेनबा पामी राजना हाइरई यारे यारे हनी चननबा तौरसी मितुना यामना हरावना हाइरखी ngasidagiде engonda hani kauranu nangna yamna nungsina engonda mitu haina kobado madu adum kaubiro asumna wari saduna hara harana makhoi ni su chatki
matang asida ngasigi episode asi losinjari aikhoige wari asi kamdawi haibadu aikhoida soidana comment tawduna khanganbirau aikhoige wari asi loiba pau tabibagidamta mayambu thagachari mamangi aikhoige wari singda like comment subscribe amadi share tobikhiba singbusu amuka hanna thagachari